ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯕꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯜꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯥꯏꯔꯤꯕ ꯐꯤꯜꯝ ꯑꯁꯤ ꯃꯃꯤꯡꯗꯤ ꯗ 13 Years꯫ ꯐꯤꯜꯝ ꯑꯁꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯀꯣꯃꯦꯗꯤꯗ ꯕꯦꯁ ꯇꯧꯕ ꯐꯤꯜꯝ ꯑꯃꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯤꯜꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯐꯤꯜꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄꯁꯤꯡꯗ ꯑꯩꯈꯣꯏꯗ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯗꯒꯤ ꯎꯠꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯔꯃꯦꯗ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯕꯨ ꯄꯝꯗꯨꯅ ꯏꯔꯣꯏꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯊꯛꯇ ꯖꯍꯥꯖ ꯑꯃꯕꯨꯁꯨ ꯂꯩꯔꯝꯃꯤ꯫ ꯖꯍꯥꯖ ꯑꯁꯤ ꯖꯣꯟ ꯀꯧꯕ ꯉꯥꯃꯤ ꯑꯃꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯖꯣꯟ ꯑꯁꯤ ꯃꯇꯝ ꯑꯗꯨꯗ ꯉꯥ ꯅꯨꯡ ꯑꯃꯠꯇ ꯐꯥꯗꯕꯗꯒꯤ ꯃꯍꯥꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯔꯃꯦꯗ ꯑꯗꯨꯅ ꯏꯁꯤꯡꯗ ꯂꯦꯡꯉꯛꯄꯒꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗꯒꯤ ꯖꯣꯟ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯖꯣꯟꯅꯁꯨ ꯎꯕ ꯐꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯑꯆꯧꯕ ꯉꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗꯒꯤ ꯖꯣꯟꯅ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯃꯁꯤꯒꯤ ꯉꯥ ꯑꯁꯤꯗꯤ ꯐꯥꯍꯧꯗꯕ ꯌꯥꯗ꯭ꯔꯦ, ꯌꯥꯝꯅ ꯆꯥꯎꯏ, ꯃꯁꯤ 100 ꯄꯥꯎꯟꯗ ꯃꯨꯛꯇꯤ ꯁꯣꯏꯗꯅ ꯂꯨꯝꯃꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯨꯝꯃꯝꯕ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯖꯍꯥꯖ ꯑꯗꯨ ꯑꯆꯧꯕ ꯉꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯥ ꯑꯗꯨ ꯃꯔꯃꯦꯗꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇ꯭ꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯣꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯃꯔꯃꯦꯗ ꯑꯗꯨꯒꯤ ꯃꯃꯩ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯊꯥꯡꯒꯠꯂ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯗꯥꯎ ꯌꯥꯕ ꯅꯨꯃꯤꯠꯅꯤ, ꯉꯥ ꯑꯁꯤ ꯁꯣꯏꯗꯅ ꯐꯥꯔꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯃꯔꯃꯦꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯔꯃꯦꯗ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯖꯍꯥꯖ ꯑꯃꯅ ꯇꯥꯟꯅꯔꯛꯂꯦ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯅ ꯏꯔꯣꯏꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯖꯣꯟꯅ ꯃꯍꯥꯛꯀꯤ ꯖꯍꯥꯖ ꯃꯆꯥ ꯑꯗꯨꯗꯒꯤ ꯁꯤꯒꯅꯦꯜ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯔꯃꯦꯗ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯣꯟꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, ꯉꯁꯤꯗꯤ ꯅꯍꯥꯛ ꯑꯩꯉꯣꯟꯗꯒꯤ ꯂꯣꯠꯄꯁꯨ ꯉꯝꯃꯔꯣꯏ, ꯅꯍꯥꯛꯄꯨ ꯑꯩꯅ ꯁꯣꯏꯗꯅ ꯐꯥꯔꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯔꯃꯦꯗ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯏꯔꯣꯏꯗꯨꯅ ꯆꯠꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯖꯍꯥꯖ ꯃꯆꯥꯗ ꯌꯥꯎꯔꯤꯕ ꯁꯤꯒꯅꯦꯜ ꯑꯗꯨꯗꯒꯤ ꯃꯔꯃꯦꯗꯀꯤ ꯂꯩꯐꯝ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯔꯃꯦꯗ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯖꯣꯟꯒꯤ ꯈꯨꯠꯇ ꯇꯥꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯃꯅꯥ ꯑꯗꯨꯗ ꯂꯩꯕ ꯖꯍꯥꯖ ꯑꯃꯒꯤ ꯕꯣꯛꯁ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯣꯟꯅꯁꯨ ꯑꯃꯨꯛ ꯃꯔꯃꯦꯗ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯖꯍꯥꯖ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯖꯍꯥꯖ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯖꯍꯥꯖ ꯃꯆꯥ ꯑꯗꯨ ꯊꯧꯖꯤꯜꯂꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯔꯃꯦꯗ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯖꯣꯟꯒꯤ ꯈꯨꯠꯇ ꯇꯥꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯊꯅꯝꯃꯒ ꯑꯇꯣꯞꯄ ꯅꯥꯀꯟꯗ ꯏꯔꯣꯏꯗꯨꯅ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯣꯟꯒꯤ ꯖꯍꯥꯖ ꯃꯆꯥꯒꯤ ꯁꯤꯒꯅꯦꯜ ꯑꯗꯨꯗ ꯃꯔꯃꯦꯗ ꯑꯁꯤꯕꯨ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯍꯥꯏꯗꯨꯅ ꯁꯤꯒꯅꯦꯜ ꯑꯗꯨ ꯐꯪꯉꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯖꯣꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯃꯔꯃꯦꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯔꯃꯦꯗ ꯑꯗꯨꯅ ꯖꯣꯟꯒꯤ ꯍꯤ ꯃꯆꯥ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯏꯁꯤꯡꯗ ꯐꯥꯎꯒꯠꯇꯨꯅ ꯖꯣꯟꯕꯨ ꯃꯃꯤꯠ ꯊꯛꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯣꯟꯅ ꯉꯁꯥꯏꯒꯤ ꯃꯍꯥꯛꯅ ꯇꯥꯟꯅꯔꯛꯂꯤꯕ ꯑꯁꯤ ꯉꯥ ꯑꯆꯧꯕ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕ ꯑꯗꯨ ꯃꯔꯃꯦꯗ ꯑꯃ ꯑꯣꯏꯔꯝꯕꯗꯒꯤ ꯃꯍꯥꯛꯁꯨ ꯄꯨꯡꯉꯛꯇꯨꯅ ꯍꯦ ꯃꯔꯃꯦꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯖꯍꯥꯖ ꯃꯆꯥ ꯑꯗꯨꯒꯤ ꯁ꯭ꯇꯤꯌꯔꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯃꯔꯃꯦꯗ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯖꯍꯥꯖ ꯑꯗꯨ ꯃꯥꯏꯀꯩ ꯈꯪꯗꯅ ꯊꯧꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯖꯍꯥꯖ ꯑꯗꯨ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯂꯥꯏꯠ ꯍꯥꯎꯁ ꯑꯃꯗ ꯊꯣꯝꯖꯤꯟꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯃꯆꯥ ꯑꯃ ꯊꯣꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯔꯃꯦꯗ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯃꯆꯥ ꯑꯗꯨꯕꯨ ꯂꯧꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯖꯣꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯀꯥꯏꯕ ꯖꯍꯥꯖ ꯃꯆꯥ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯅꯣꯛꯑꯒ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯃꯔꯃꯦꯗ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯃꯇꯩ ꯃꯅꯥꯎ ꯑꯃꯕꯨ ꯑꯃꯨꯛ ꯎꯍꯜꯂꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯋꯤꯠ ꯒ꯭ꯔꯤꯐꯤꯟ ꯀꯧꯏ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯦꯔꯣꯟ ꯒ꯭ꯔꯤꯐꯤꯟ ꯀꯧꯏ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯍꯣꯡꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯑꯉꯥꯡ ꯀꯞꯄꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯖꯍꯥꯖꯇꯒꯤꯅꯤ ꯍꯥꯏꯕ ꯑꯗꯨ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯖꯍꯥꯖꯀꯤ ꯅꯥꯀꯟꯗ ꯌꯥꯎꯕ ꯕꯣꯛꯁ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯉꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯔꯣꯟ ꯒ꯭ꯔꯤꯐꯤꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯑꯉꯥꯡ ꯑꯁꯤ ꯃꯈꯣꯏꯅ ꯌꯣꯛꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯋꯤꯠ ꯒ꯭ꯔꯤꯐꯤꯟꯅꯁꯨ ꯌꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯖꯍꯥꯖ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯑꯒ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯦ ꯃꯗꯨꯗꯤ ꯋꯤꯠ ꯒ꯭ꯔꯤꯐꯤꯟ ꯑꯃꯗꯤ ꯁꯦꯔꯣꯟ ꯒ꯭ꯔꯤꯐꯤꯟ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯑꯣꯏꯖꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯒꯤ ꯃꯆꯥ ꯂꯩꯇꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤꯗꯒꯤ ꯉꯁꯥꯏꯒꯤ ꯃꯔꯃꯦꯗ ꯑꯗꯨ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯂꯧꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯀꯣꯗꯤ ꯊꯣꯜꯂꯁꯤ ꯍꯥꯏꯕ ꯑꯗꯨꯁꯨ ꯃꯔꯃꯦꯗ ꯑꯗꯨꯅ ꯇꯥꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯔꯃꯦꯗ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯄꯨꯈꯤꯕ ꯑꯗꯨꯗ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯖꯗꯕꯤ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯆꯍꯤ 13ꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯣꯗꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯕꯣꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕꯣꯠ ꯑꯗꯨꯗ ꯇꯣꯡꯉꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯁꯥꯎꯅꯗꯨꯅ ꯃꯈꯣꯏꯒꯤ ꯇꯤꯀꯦꯠꯀꯤ ꯃꯃꯟꯗꯨ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯗꯤꯒꯤ ꯃꯄꯥ ꯋꯤꯠꯅꯁꯨ ꯃꯈꯣꯏꯒꯤ ꯖꯍꯥꯖ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯖꯍꯥꯖ ꯑꯗꯨꯒꯤ ꯏꯟꯖꯤꯟ ꯑꯗꯨ ꯑꯃꯨꯛ ꯃꯩ ꯍꯧꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯖꯍꯥꯖ ꯑꯗꯨ ꯌꯥꯈꯤꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯁꯤꯟ ꯑꯁꯤ ꯁꯤꯞ ꯇꯧꯔꯒ ꯑꯩꯈꯣꯏꯗ ꯃꯥꯏꯍꯣꯟ ꯕꯦ ꯔꯤꯖꯅꯦꯟ ꯁ꯭ꯋꯤꯝ ꯃꯤꯠ ꯑꯃꯕꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯎꯍꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯋꯤꯃꯔ ꯀꯌꯥ ꯑꯃꯕꯨ ꯍꯥꯏꯕꯗꯤ ꯏꯔꯣꯏꯒꯗꯧꯕ ꯃꯤ ꯀꯌꯥ ꯑꯃꯕꯨ ꯀꯣꯆ ꯑꯃꯅ ꯂꯣꯏꯅ ꯄꯨꯁꯟꯗꯨꯅ ꯋꯥ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯆ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯕ꯭ꯔꯦꯝ ꯀꯧꯏ꯫ ꯑꯗꯨꯒ ꯕ꯭ꯔꯦꯝꯅ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏ ꯀꯣꯗꯤꯕꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯁꯤꯟ ꯀꯧꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯃꯈꯣꯏꯒꯤ ꯕ꯭ꯔꯦꯝ ꯀꯣꯆꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯕ꯭ꯔꯦꯝꯒꯤ ꯇꯤꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯥꯔꯂꯤꯟꯁ ꯀꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕ꯭ꯔꯦꯝꯅ ꯃꯈꯣꯏꯒꯤ ꯁ꯭ꯋꯤꯃꯔꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯦ ꯅꯈꯣꯏ ꯃꯌꯥꯝ ꯂꯥꯡꯗꯨꯅ ꯂꯩꯔꯅꯨ, ꯋꯥꯊꯤ ꯇꯧꯗꯨꯅ ꯂꯩꯔꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯔꯂꯤꯟꯁꯀꯤ ꯇꯤꯝꯅ ꯉꯁꯤꯒꯤ ꯁ꯭ꯋꯤꯃꯤꯡꯒꯤ ꯇꯣꯔꯅꯥꯃꯦꯟꯠꯁꯦ ꯍꯦꯛ ꯉꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤꯗꯃꯛꯇ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯂꯤꯟꯁꯀꯤ ꯇꯤꯝꯅ ꯃꯁꯤꯒꯤ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤ ꯉꯝꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯆ ꯕ꯭ꯔꯦꯟꯅ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯄꯥꯎꯇꯥꯛ ꯄꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯔꯂꯤꯟꯁꯀꯤ ꯇꯤꯝ ꯑꯗꯨꯕꯨꯁꯨ ꯁ꯭ꯋꯤꯃꯤꯡ ꯇꯣꯔꯅꯥꯃꯦꯟꯠ ꯑꯗꯨꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯥꯔꯂꯤꯟꯁꯀꯤ ꯇꯤꯝ ꯑꯗꯨꯕꯨ ꯆꯪꯉꯛꯅꯕ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯀꯣꯗꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯖꯍꯥꯖ ꯑꯀꯥꯏꯕ ꯑꯗꯨꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯗꯤꯅ ꯃꯍꯥꯛꯀꯤ ꯁ꯭ꯋꯤꯃꯤꯡꯒꯤ ꯃꯇꯝ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁ꯭ꯋꯤꯃꯤꯡꯒꯤ ꯔꯦꯁ ꯑꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯄꯤꯒꯤ ꯒ꯭ꯔꯨꯞꯀꯤ ꯑꯣꯏꯅ ꯊꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯗꯤ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯁ꯭ꯋꯤꯃꯤꯡ ꯇꯣꯔꯅꯥꯃꯦꯟꯠꯀꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯖꯍꯥꯖ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯍꯥꯖ ꯑꯗꯨꯗꯤ ꯊꯧꯈꯤꯕꯅ ꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯣꯗꯤꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏ ꯈꯪꯗꯨꯅ ꯃꯍꯥꯛ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯏꯔꯣꯏꯗꯨꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯁꯦꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯇꯣꯔꯅꯥꯃꯦꯟꯠꯀꯤ ꯁ꯭ꯋꯤꯃꯤꯡ ꯔꯦꯁ ꯑꯗꯨ ꯃꯍꯥꯛꯅ ꯉꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯆꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯦꯛꯁ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤ 100 ꯃꯤꯇꯔ ꯔꯦꯁ ꯐ꯭ꯔꯤ ꯁ꯭ꯇꯥꯏꯜꯒꯤ ꯁ꯭ꯋꯤꯃꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯗ ꯁꯤꯟꯁꯨ ꯌꯥꯎꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯝꯅ ꯁꯤꯟꯗ ꯅꯍꯥꯛ ꯀꯣꯗꯤ ꯎꯕ꯭ꯔꯣ? ꯃꯍꯥꯛ ꯁꯣꯏꯗꯅ ꯔꯦꯁ ꯑꯁꯤ ꯃꯤꯁ ꯑꯣꯏꯕ ꯇꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯟꯁꯨ ꯎꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯥꯏꯟ ꯇꯧꯔꯝꯃꯒ ꯃꯍꯥꯛꯁꯨ ꯔꯦꯁ ꯑꯗꯨꯕꯨ ꯌꯥꯎꯅꯕ ꯍꯥꯏꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯝꯃꯤ, ꯃꯔꯝꯗꯤ ꯁꯦꯝꯅ ꯀꯣꯗꯤꯕꯨ ꯅꯨꯡꯁꯤꯖꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯗꯤ ꯑꯗꯨ ꯏꯁꯤꯡ ꯑꯗꯨꯗ ꯏꯔꯣꯏꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯣꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯖꯍꯥꯖ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯃꯍꯥꯛꯅ ꯏꯔꯣꯏꯗꯨꯅ ꯂꯥꯛꯄ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯗꯤꯅ ꯍꯥꯟꯅ ꯖꯍꯥꯖ ꯑꯗꯨꯗꯒꯤ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯍꯥꯟꯅ ꯌꯧꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯖꯍꯥꯖ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁ꯭ꯋꯤꯃꯤꯡ ꯇꯣꯔꯅꯥꯃꯦꯟꯠ ꯑꯗꯨꯒꯤ ꯔꯦꯐ꯭ꯔꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯔꯦꯁ ꯑꯗꯨ ꯍꯧꯅꯕꯒꯤꯗꯃꯛꯇ ꯁ꯭ꯋꯤꯃꯔꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯣꯖꯤꯁꯟꯗ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯔꯦꯐ꯭ꯔꯤ ꯈꯣꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯝꯁꯨ ꯀꯣꯗꯤ ꯂꯥꯛꯇꯕꯗꯒꯤ ꯌꯥꯝꯅ ꯋꯥꯖꯗꯨꯅ ꯃꯍꯥꯛ ꯀꯣꯗꯤꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯔꯦꯁ ꯑꯁꯤ ꯍꯦꯛ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯀꯣꯗꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯗꯤꯅ ꯔꯦꯁ ꯑꯗꯨꯕꯨ ꯍꯧꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯗꯤꯅ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯒꯤ ꯃꯐꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯦꯝꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯣꯗꯤ ꯑꯗꯨ ꯇꯣꯔꯅꯥꯃꯦꯟꯠ ꯑꯗꯨꯒꯤꯗꯃꯛꯇ ꯔꯦꯗꯤꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯈꯣꯡꯎꯞ ꯑꯗꯨꯕꯨꯗꯤ ꯃꯍꯥꯛ ꯀꯥꯎꯗꯨꯅ ꯂꯧꯊꯣꯛꯇꯕꯤ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅꯁꯨ ꯃꯉꯣꯟꯗ ꯅꯣꯛꯁꯜꯂꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯀꯣꯆꯅ ꯃꯉꯣꯟꯗ ꯅꯍꯥꯛꯀꯤ ꯈꯣꯡꯎꯞ ꯑꯗꯨ ꯍꯥꯟꯅ ꯂꯧꯊꯣꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯣꯗꯤꯁꯨ ꯃꯍꯥꯛꯀꯤ ꯈꯣꯡꯎꯞ ꯑꯗꯨ ꯂꯧꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯦꯁ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯦꯁ ꯑꯁꯤ ꯕ꯭ꯔꯦꯟꯒꯤ ꯇꯤꯝꯅ ꯂꯣꯏꯅ ꯉꯝꯃꯝꯃꯤ, ꯍꯥꯏꯕꯗꯤ ꯐꯥꯔꯁ ꯑꯁꯤꯅ ꯁꯤꯟꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯁꯦꯀꯦꯟ ꯑꯁꯤꯅ ꯀꯣꯗꯤꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯔꯦꯁ ꯑꯁꯤꯗ ꯀꯥꯈꯠꯂꯛꯑꯕ ꯃꯇꯨꯡꯗ ꯀꯣꯗꯤꯅ ꯁꯤꯟꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯗꯤ ꯔꯦꯁ ꯑꯁꯤ ꯑꯩꯍꯥꯛꯅ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯁꯤꯟꯅꯁꯨ ꯀꯣꯗꯤꯗ ꯀꯔꯦꯝꯅꯗꯨꯅ, ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯪꯗ ꯑꯣꯏꯔꯝꯒꯅꯤ, ꯍꯧꯖꯤꯛ ꯉꯝꯃꯤꯕ ꯑꯁꯤ ꯑꯩꯍꯥꯛꯅꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯒꯣꯜ ꯅꯪꯅ ꯁꯤꯜꯚꯔ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯀꯣꯗꯤꯁꯨ ꯍꯥꯏꯐꯦꯠꯇꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯀꯣꯆ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯔꯂꯤꯟꯁꯀꯤ ꯇꯤꯝ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯋꯤꯃꯤꯡꯒꯤ ꯇ꯭ꯔꯣꯐꯤ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯉꯝꯕꯒꯤ ꯄꯥꯏꯔꯒ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯀꯣꯆ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ, ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯇ꯭ꯔꯣꯐꯤ ꯐꯪꯉꯤꯕ ꯑꯁꯤꯒꯤ ꯑꯥꯔꯊ꯭ꯔꯁꯤ ꯈꯪꯉꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯇꯤꯝꯅ ꯍꯧꯖꯤꯛ ꯁ꯭ꯇꯦꯠꯀꯤ ꯐꯥꯏꯅꯦꯜ ꯑꯣꯏꯅ ꯁꯥꯟꯅꯔꯅꯤ꯫ ꯉꯁꯤ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯀꯣꯆ ꯑꯣꯏꯔꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯈꯣꯏꯁꯨ ꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯔꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯆꯔꯛ ꯑꯁꯤꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯕꯦꯟ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒ ꯃꯈꯣꯏꯒꯤ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯗꯨꯗ ꯇꯥꯁꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤ ꯏꯔꯣꯏꯕ ꯍꯩꯇꯕꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯁꯤꯟꯕꯤꯔꯝꯃꯤ꯫ ꯀꯣꯗꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯀꯅꯥꯝꯇ ꯄꯨꯟꯕꯤꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯦꯝ, ꯁꯤꯟ ꯑꯃꯗꯤ ꯀꯣꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯕꯒꯤ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯤꯟꯒꯤ ꯒꯥꯔꯤ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯝꯗ ꯁꯤꯟꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯦꯝꯅ ꯃꯍꯥꯛꯇꯤ ꯀꯣꯗꯤꯒ ꯑꯣꯏꯅ ꯂꯥꯛꯃꯤꯟꯅꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯟꯅꯁꯨ ꯅꯍꯥꯛꯅ ꯂꯥꯛꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯉꯤ, ꯅꯍꯥꯛ ꯈꯣꯡꯅ ꯂꯥꯛꯑꯕꯗꯤ ꯋꯥꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯦꯝꯅ ꯑꯩꯍꯥꯛꯇꯤ ꯀꯣꯗꯤꯒ ꯑꯁꯨꯝ ꯈꯣꯡꯅ ꯂꯥꯛꯃꯤꯟꯅꯍꯧꯔꯒꯦ ꯍꯥꯏꯔꯝꯃꯤ꯫
ꯃꯗꯨꯗꯒꯤ ꯁꯤꯟꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯦꯝ ꯑꯃꯗꯤ ꯀꯣꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯈꯨꯠ ꯁꯝꯃꯒ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯀꯣꯗꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯝꯁꯨ ꯀꯣꯗꯤꯒ ꯂꯣꯏꯅꯗꯨꯅ ꯀꯣꯗꯤ ꯍꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯁꯤꯟ ꯑꯁꯤ ꯁꯤꯞ ꯇꯧꯔꯒ ꯕꯤగ్ ꯖꯣꯟ ꯍꯥꯏꯕ ꯉꯥꯃꯤ ꯑꯗꯨ ꯃꯍꯥꯛ ꯊꯥꯡꯐꯝ ꯑꯗꯨꯗꯒꯤ ꯀꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯉꯣꯟꯗ ꯃꯔꯃꯦꯗꯀꯤ ꯃꯇꯥꯡꯗ ꯂꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯕꯤగ్ ꯖꯣꯟꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯑꯣꯟꯁꯟꯅꯔꯝꯗꯕꯤ ꯇꯨꯃꯤꯟꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯗꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯀꯣꯗꯤꯅ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯣꯖꯥ ꯑꯃꯗꯤ ꯑꯉꯥꯡ ꯀꯌꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯗꯤꯅ ꯁꯨꯝ ꯆꯪꯉꯛꯄ ꯃꯇꯝꯗ ꯁꯦꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯀꯣꯗꯤꯅꯁꯨ ꯁꯦꯝꯗ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯦꯝ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯦꯝꯁꯨ ꯅꯣꯛꯆꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯝꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯁꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯇꯤ ꯀꯣꯗꯤꯒ ꯈꯪꯅꯔꯤꯕ ꯑꯁꯦ ꯅꯍꯥꯛ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯦ꯫ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯄ ꯅꯨꯄꯥꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯁꯤꯟ ꯑꯗꯨ ꯀꯣꯗꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯅꯍꯥꯛꯇꯤ ꯁ꯭ꯀꯨꯜ ꯀꯦꯝꯄꯁ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯃꯤꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯀꯣꯗꯤꯗ ꯊꯥꯒꯠꯂꯝꯃꯤ꯫ ꯀꯣꯗꯤꯅ ꯑꯃꯨꯛ ꯍꯣꯏ ꯑꯩꯍꯥꯛ ꯍꯧꯖꯤꯛꯇꯤ ꯍꯦꯔꯣꯗꯧꯅ ꯇꯧꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯤꯟꯅ ꯀꯣꯗꯤꯗ ꯂꯛꯅꯗꯨꯅ ꯅꯍꯥꯛ ꯍꯦꯔꯣꯁꯦ ꯐꯤꯂꯝꯒꯤ ꯑꯔꯣꯏꯕꯗꯗꯤ ꯁꯤꯕꯅꯦ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯈꯪꯗꯦꯅꯦ ꯍꯥꯏꯗꯨꯅ ꯅꯣꯛꯁꯟꯕꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯀꯣꯗꯤ ꯍꯣꯏꯒꯤ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯤꯁ ꯑꯗꯨꯅ ꯃꯊꯪꯒꯤ ꯃꯟꯗꯦꯗꯒꯤꯗꯤ ꯅꯈꯣꯏꯒꯤ ꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯀ꯭ꯂꯥꯁꯀꯤ ꯃꯇꯥꯡꯗ ꯍꯧꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯀ꯭ꯂꯥꯁꯀꯤ ꯇꯣꯄꯤꯛ ꯑꯁꯤ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯗ ꯂꯩꯕ ꯀ꯭ꯔꯤꯌꯦꯆꯔꯁꯤꯡꯒꯤ ꯃꯇꯥꯡꯗ ꯇꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯤꯁ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯀ꯭ꯂꯥꯁ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯃꯤꯑꯣꯏ ꯑꯅꯤ ꯄꯨꯟꯕꯒꯤ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯦ꯫ ꯃꯗꯨꯒꯤ ꯆꯦ ꯑꯗꯣ ꯅꯣꯇꯤꯁ ꯕꯣꯔꯗꯇ ꯊꯦꯠꯂꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯄꯥꯔꯠꯅꯔ ꯑꯗꯨ ꯌꯦꯡꯉꯨꯔ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯁ ꯑꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯣꯗꯤꯅ ꯃꯈꯣꯏꯒꯤ ꯅꯣꯇꯤꯁ ꯕꯣꯔꯗ ꯑꯗꯨꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯑꯗꯨ ꯖꯦꯁ ꯋꯦꯠꯂꯤ ꯍꯥꯏꯗꯨꯅ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯤꯁꯤꯡꯅ ꯀꯅꯥꯝꯇ ꯄꯨꯟꯕꯤꯗꯕ ꯑꯉꯥꯡ ꯑꯗꯨ꯫ ꯀꯣꯗꯤ ꯑꯁꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯑꯁꯤ ꯖꯦꯁ ꯋꯦꯠꯂꯤꯒ ꯇꯥꯔꯝꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯕꯤꯠ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯖꯦꯁ ꯋꯦꯠꯂꯤꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯗꯨ ꯀꯔꯤꯝꯇ ꯈꯨꯝꯃꯝꯗꯕꯤ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯗꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯊꯛꯑꯒ ꯂꯩꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯏꯁꯤꯡ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯖꯦꯁ ꯋꯦꯠꯂꯤ ꯑꯗꯨ ꯀꯣꯗꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯑꯩꯒ ꯄꯥꯔꯠꯅꯔ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯃꯦꯔꯤꯟ ꯂꯥꯏꯐꯀꯤ ꯕꯥꯏꯑꯣꯂꯣꯖꯤ ꯑꯁꯤꯗꯤ ꯑꯩꯍꯥꯛꯀꯤ ꯍꯣꯕꯤꯅꯤ꯫ ꯑꯩꯅ ꯁꯃꯨꯗ꯭ꯔꯗ ꯂꯩꯕ ꯉꯥ ꯈꯨꯗꯤꯡꯃꯛꯀꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯋꯦꯜ, ꯁꯤꯜ, ꯋꯥꯜꯔꯁ, ꯖꯦꯂꯤꯐꯤꯁ, ꯍꯔꯃꯤꯠ ꯀ꯭ꯔꯦꯕ ꯍꯥꯏꯔꯤꯕ ꯉꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛ ꯂꯣꯏꯅ ꯈꯪꯉꯦ꯫ ꯅꯪꯒ ꯑꯩꯒ ꯄꯥꯔꯠꯅꯔ ꯑꯣꯏꯔꯕꯅꯤꯅ ꯅꯍꯥꯛꯀꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛꯅ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯣꯗꯤꯗꯤ ꯀꯔꯤꯝꯇ ꯇꯥꯗꯕꯤ ꯃꯍꯥꯛ ꯏꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯦꯁꯅ ꯀꯔꯤꯅꯣ ꯅꯍꯥꯛꯄꯨ ꯏꯁꯤꯡ ꯑꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯊꯛꯄ꯭ꯔꯥ ꯅꯨꯡꯇꯤꯒꯤ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯣꯗꯤꯅ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯨꯅ ꯖꯦꯁꯇ ꯍꯪꯉꯝꯃꯤ꯫ ꯖꯦꯁꯅꯁꯨ ꯑꯃꯨꯛ ꯅꯍꯥꯛ ꯍꯌꯦꯡ ꯁꯪꯕ ꯇꯥꯔꯒꯗꯤ ꯑꯩꯒ ꯊꯦꯡꯅꯔꯒ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯇꯧꯕ ꯍꯧꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯗꯤꯅ ꯍꯌꯦꯡꯗꯤ ꯌꯥꯔꯣꯏ, ꯑꯩꯍꯥꯛꯀꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯖꯦꯁꯅꯁꯨ ꯍꯌꯦꯡ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯗꯤꯗ ꯍꯪꯉꯝꯃꯤ꯫ ꯀꯣꯗꯤꯅ ꯍꯌꯦꯡ ꯑꯩꯒꯤ ꯕꯥꯔꯗꯦꯅꯤ, ꯅꯍꯥꯛꯅ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯕꯥꯔꯗꯦ ꯑꯗꯨ ꯌꯥꯎꯕ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯀꯣꯗꯤꯒꯤ ꯕꯥꯔꯗꯦꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ꯫ ꯑꯗꯨꯒ ꯀꯣꯗꯤꯒꯤ ꯃꯃꯥꯅ ꯀꯦꯛ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯀꯣꯗꯤꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯀꯦꯛꯁꯤꯡ ꯑꯗꯨꯕꯨ ꯄꯤꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯣꯗꯤ ꯑꯗꯨ ꯏꯁꯤꯡ ꯈꯧꯔꯥꯡꯉꯛꯄꯅ ꯃꯍꯥꯛ ꯏꯁꯤꯡ ꯊꯛꯄ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯣꯗꯤꯅ ꯑꯁꯨꯝꯅ ꯆꯪꯈꯤꯕ ꯑꯁꯤ ꯁꯦꯝꯅꯁꯨ ꯎꯍꯧꯕꯅ ꯁꯦꯝꯅ ꯀꯣꯗꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯝꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯀꯣꯗꯤ ꯑꯗꯨ ꯏꯁꯤꯡ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯝꯅ ꯀꯣꯗꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯃ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒꯤꯐ ꯑꯃ ꯄꯨꯔꯛꯂꯝꯃꯤ꯫ ꯀꯣꯗꯤꯅꯁꯨ ꯑꯩꯍꯥꯛ ꯃꯔꯥꯡ ꯇꯧꯕ ꯑꯁꯤꯗ ꯂꯣꯏꯅ ꯀꯥꯎꯊꯣꯛꯎꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯝꯅ ꯃꯍꯥꯛꯀꯤ ꯒꯤꯐ ꯑꯗꯨ ꯀꯣꯗꯤꯗ ꯄꯤꯗꯨꯅ ꯍꯦꯄꯤ ꯕꯥꯔꯗꯦ ꯀꯣꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯣꯗꯤꯅ ꯁꯦꯝꯒꯤ ꯒꯤꯐ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯁꯦꯝꯒꯤ ꯐ꯭ꯔꯦꯝ ꯆꯟꯕ ꯐꯣꯇꯣ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯣꯗꯤꯁꯨ ꯒꯤꯐ ꯑꯁꯤ ꯐꯪꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯝꯅ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯒꯤꯐ ꯑꯃꯁꯨ ꯄꯨꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯒꯤꯐ ꯑꯁꯤꯗꯤ ꯅꯍꯥꯛꯅ ꯍꯥꯡꯇꯣꯛꯀꯗꯧꯕ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯦꯝꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯀꯣꯗꯤꯗ ꯀꯤꯁ ꯇꯧꯅꯕ ꯇꯧꯔꯝꯃꯤ꯫ ꯀꯣꯗꯤꯁꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯉꯒ ꯁꯦꯝꯗ ꯀꯤꯁ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯀꯤꯁ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯃꯆꯥ ꯑꯃ ꯊꯣꯛꯑꯝꯃꯤ꯫ ꯁꯨꯝꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯆꯤꯡꯕ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯉꯛꯄ ꯐꯥꯎꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯣꯗꯤꯅ ꯁꯦꯝꯗ ꯑꯃꯨꯛꯀ ꯇꯧꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯝ ꯑꯗꯨ ꯏꯀꯥꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯤ, ꯃꯊꯪꯒꯤ ꯅꯪꯒꯤ ꯕꯥꯔꯗꯦꯗ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯣꯛꯑꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯗꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯗꯨꯅ ꯅꯣꯛꯑꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯦꯝꯅ ꯃꯄꯥꯟꯗ ꯌꯧꯔꯛꯄꯒ ꯀꯣꯗꯤꯁꯨ ꯑꯃꯨꯛ ꯃꯄꯥꯟꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯤꯟꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯖꯦꯁꯁꯨ ꯕꯥꯔꯗꯦ ꯌꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯗꯤꯗ ꯍꯥꯏ ꯀꯣꯗꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯁꯤꯟꯅ ꯀꯣꯗꯤꯗ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯗꯤꯅ ꯑꯩꯍꯥꯛꯇꯤ ꯉꯔꯥꯡ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯨꯅ ꯅꯍꯥꯛꯅ ꯕꯥꯔꯗꯦ ꯑꯁꯤ ꯌꯥꯎꯅꯤꯡꯕ ꯇꯥꯔꯒꯗꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯑꯝꯕꯅꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯅ ꯖꯦꯁꯇ ꯍꯦ ꯖꯦꯁ, ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯏꯔꯣꯏꯔꯨꯁꯤꯗꯅ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯝꯃꯤ꯫
ꯑꯁꯨꯝꯕ ꯁꯤꯟꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯁꯦꯝ ꯑꯃꯗꯤ ꯀꯣꯗꯤꯅꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯖꯦꯁ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯟꯅꯕ ꯍꯥꯏꯗꯨꯅ ꯀꯣꯗꯤ ꯐꯥꯎ ꯎꯅꯔꯝꯗꯕꯤ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯊꯣꯔꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯊꯣꯛꯂꯛꯄ ꯑꯁꯤꯗ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯒꯤꯐ ꯑꯗꯨꯕꯨ ꯀꯣꯗꯤꯒꯤ ꯃꯃꯥ ꯑꯗꯨ ꯊꯦꯡꯅꯗꯨꯅ ꯀꯣꯗꯤꯒꯤ ꯃꯃꯥꯗ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯎꯠꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯗꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯁꯦꯝꯅ ꯄꯤꯔꯝꯕ ꯐꯣꯇꯣ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯝꯃꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯦꯔꯣꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯀꯣꯗꯤꯗ ꯉꯔꯥꯡꯇ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ, ꯅꯍꯥꯛꯅ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯝꯕꯗꯣ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯀꯣꯗꯤꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯑꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯒ, ꯍꯣꯏ ꯆꯨꯝꯃꯤꯅꯦ, ꯑꯩꯁꯨ ꯉꯔꯥꯡꯇ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ, ꯑꯩꯈꯣꯏꯒꯤ ꯏꯆꯥꯅ ꯁꯨꯃꯥꯡꯗ ꯂꯩꯈꯣꯝꯒ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯐꯥꯒꯤ ꯇꯧꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯅꯁꯨ ꯑꯃꯨꯛ, ꯃꯥꯅꯤꯗ, ꯉꯔꯥꯡ ꯈꯛꯇ ꯉꯥꯏꯔꯤꯗ ꯃꯍꯥꯛꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯂꯛꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯣꯗꯤꯅ, ꯏꯃꯥ ꯕꯕꯥ, ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯗꯣ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤ ꯍꯥꯏꯔꯒ, ꯌꯥꯔꯒꯗꯤ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯑꯩꯍꯥꯛꯀꯤ ꯀꯥ ꯑꯁꯤ ꯊꯣꯡ ꯂꯣꯟꯖꯜꯂꯝꯃꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯄꯥꯅꯁꯨ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯗꯨꯅ, ꯅꯍꯥꯛ ꯉꯁꯤꯗꯒꯤꯗꯤ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯕꯅꯤ, ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯦ ꯉꯁꯤꯗꯒꯤꯗꯤ ꯄꯨꯔꯥ ꯇꯣꯉꯥꯜꯂꯗꯧꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯂꯛꯅꯔꯝꯃꯤ꯫ ꯀꯣꯗꯤꯅꯁꯨ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯑꯍꯣꯡꯕ ꯈꯦꯠꯅꯕ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥ ꯑꯗꯨꯅ ꯑꯃꯨꯛ, ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ, ꯅꯍꯥꯛ ꯍꯧꯖꯤꯛ ꯇꯤꯟ ꯑꯦꯖꯔ ꯌꯧꯔꯕꯅꯤ, ꯊꯥꯖꯧ, ꯃꯔꯝ ꯑꯗꯨꯅ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯑꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯦ ꯃꯗꯨꯗꯤ ꯀꯣꯗꯤꯒꯤ ꯕꯥꯔꯗꯦ ꯑꯁꯤ ꯃꯍꯥꯛꯀꯤ ꯆꯍꯤ 12 ꯁꯨꯕꯒꯤ ꯕꯥꯔꯗꯦ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯗꯤꯒꯤ ꯃꯄꯥꯅ ꯖꯦꯁꯅ ꯄꯤꯔꯝꯕ ꯒꯤꯐ ꯑꯗꯨꯕꯨ ꯀꯣꯗꯤꯗ ꯄꯤꯁꯜꯂꯝꯃꯒ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯃꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯀꯣꯗꯤꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯗꯤꯅ ꯖꯦꯁꯀꯤ ꯒꯤꯐ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯒꯤ ꯁꯥ ꯉꯥꯒꯤ ꯃꯇꯥꯡꯗ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯆꯦꯟꯖ ꯇꯧꯔꯒ ꯑꯩꯈꯣꯏꯗ ꯃꯔꯃꯦꯗ ꯑꯗꯨ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯃꯔꯃꯦꯗ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅ ꯂꯩꯈ꯭ꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯀꯣꯗꯤꯒꯤ ꯃꯃꯪꯗꯁꯨ ꯃꯍꯥꯛꯅ ꯁꯃꯨꯗ꯭ꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯔꯣꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯁꯤ ꯍꯦꯛ ꯎꯕꯒ ꯑꯦꯂꯥꯔꯝ ꯈꯣꯡꯂꯛꯄꯗꯒꯤ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯦꯂꯥꯔꯝ ꯀ꯭ꯂꯣꯛ ꯑꯗꯨ ꯍꯦꯛ ꯃꯨꯊꯠꯀꯦ ꯍꯥꯏꯗꯨꯅ ꯅꯝꯃꯨꯕ ꯃꯇꯝꯗꯗꯤ ꯑꯦꯂꯥꯔꯝ ꯀ꯭ꯂꯣꯛ ꯑꯗꯨ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯇꯧꯗꯨꯅ ꯑꯦꯂꯥꯔꯝ ꯀ꯭ꯂꯣꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯩꯈꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯀꯣꯗꯤꯁꯨ ꯃꯁꯥ ꯃꯇꯣꯟꯗ ꯄꯨꯡꯉꯛ ꯉꯛꯆꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤꯕꯨ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯗꯤꯅ ꯍꯧꯒꯠꯂꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯁꯦꯝꯕ ꯂꯣꯏꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯗꯤꯅ ꯐ꯭ꯔꯤꯖ ꯃꯅꯨꯡꯗꯒꯤ ꯍꯩ ꯃꯍꯤ ꯂꯧꯊꯣꯛꯑꯒ ꯍꯩ ꯃꯍꯤ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯂꯣꯏꯅ ꯊꯛꯆꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯗꯤꯒꯤ ꯃꯃꯥꯅꯗꯤ ꯅꯍꯥꯛ ꯒ꯭ꯂꯥꯁ ꯁꯤꯖꯤꯟꯅꯔꯒ ꯊꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯣꯗꯤꯅ ꯍꯩ ꯃꯍꯤꯒꯤ ꯕꯣꯇꯜ ꯑꯗꯨꯕꯨ ꯊꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯍꯩ ꯃꯍꯤꯒꯤ ꯕꯣꯇꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯅꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯑꯃ ꯑꯗꯨꯅ ꯑꯃꯨꯛ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯕꯣꯇꯜ ꯑꯗꯨ ꯑꯇꯣꯞꯄ ꯃꯈꯨꯠ ꯑꯗꯨꯗ ꯑꯃꯨꯛ ꯅꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯀꯣꯗꯤ ꯑꯗꯨ ꯏꯉꯛꯉꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯃꯥ ꯑꯗꯨꯁꯨ ꯏꯉꯛꯉꯛꯇꯨꯅ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯇꯝꯗꯨꯅ ꯂꯩꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯆꯥꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯖꯦꯁꯄꯨ ꯎꯠꯂꯛꯏ, ꯑꯗꯨꯒ ꯖꯦꯁꯀꯤ ꯃꯅꯥꯛꯇ ꯀꯣꯗꯤꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯀꯣꯗꯤꯅ ꯖꯦꯁꯇ ꯅꯍꯥꯛ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟ ꯑꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯁꯅ ꯐꯖꯅ ꯇꯥꯗꯕꯤꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯅꯣꯛꯅꯕꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯣꯗꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯗꯤꯅ, ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ, ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯇꯤꯟꯅꯔꯁꯤꯗꯤ, ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯦꯁꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯉꯥꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯗꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯦꯁꯅ ꯀꯣꯗꯤ ꯑꯗꯨꯕꯨ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯀ꯭ꯔꯦꯆꯔ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯗꯤꯗꯤ ꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛꯇꯤ ꯕꯥꯏꯑꯣꯂꯣꯖꯤ ꯁꯕꯖꯦꯛ ꯑꯁꯤꯗ ꯑꯗꯨꯝ ꯐꯦꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯖꯦꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯗꯤꯅꯁꯨ ꯃꯈꯥ ꯇꯥꯅ, ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯅꯍꯥꯛ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯔꯦ, ꯅꯪꯅ ꯑꯩꯒꯤ ꯕꯥꯏꯑꯣꯂꯣꯖꯤ ꯁꯕꯖꯦꯛ ꯑꯁꯤꯕꯨ ꯍꯦꯛ ꯄꯥꯁ ꯇꯧꯍꯜꯂꯕ ꯑꯩꯍꯥꯛ ꯅꯍꯥꯛꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯦꯁꯅꯁꯨ, ꯑꯣ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯏꯔꯣꯏꯕ ꯇꯝꯕꯤꯔꯣ, ꯑꯩꯍꯥꯛꯅ ꯅꯍꯥꯛꯀꯤ ꯕꯥꯏꯑꯣꯂꯣꯖꯤ ꯇꯥꯛꯄꯤꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯔꯨꯞ ꯁꯥꯟꯅꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯗꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯖꯦꯁꯅ ꯀꯣꯗꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯆꯔꯝꯃꯤ, ꯃꯔꯝꯗꯤ ꯀꯣꯗꯤꯒꯤ ꯃꯈꯨꯠ ꯑꯁꯤ ꯍꯧꯖꯤꯛ ꯍꯪꯉꯣꯏ, ꯅꯨꯃꯤꯠꯌꯨꯡꯕꯤ ꯑꯃꯗꯤ ꯉꯥꯒꯤ ꯃꯀꯨꯒꯤ ꯇꯥꯏꯞꯇ ꯄꯥꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯗꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ, ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯋꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯕꯨ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯂꯥꯛꯑꯒ ꯊꯣꯡ ꯃꯄꯥꯟꯗꯒꯤ ꯀꯣꯗꯤ ꯅꯍꯥꯛ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯑꯝꯃꯤ꯫ ꯀꯣꯗꯤꯅꯁꯨ, ꯏꯃꯥ, ꯑꯩꯍꯥꯛ ꯀꯔꯤꯝꯇ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯗꯤꯒꯤ ꯃꯃꯥꯅ ꯆꯤꯡꯅꯔꯗꯨꯅ, ꯅꯍꯥꯛ ꯅꯁꯥꯒ ꯉꯝꯗꯕ꯭ꯔꯣ ꯀꯣꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯀꯣꯗꯤꯅ, ꯏꯃꯥ, ꯑꯩ ꯀꯔꯤꯝꯇ ꯇꯧꯗꯦ ꯍꯥꯏꯕꯗꯒꯤ ꯀꯣꯗꯤꯒꯤ ꯃꯃꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯗꯤ ꯑꯗꯨ ꯋꯥꯁꯔꯨꯝꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ, ꯀꯣꯗꯤ, ꯃꯤꯅꯤꯠ 5ꯗ ꯉꯥꯏꯔꯦꯀꯣ, ꯆꯥꯛ ꯆꯥꯅꯕ ꯔꯦꯗꯤꯗ ꯂꯩꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯗꯤꯅꯁꯨ, ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯀꯣꯗꯤꯒꯤ ꯃꯃꯥꯅ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯉꯦ ꯍꯥꯏꯔꯛꯂꯝꯃꯤ꯫
ꯃꯧꯗꯒꯤ ꯃꯃꯥꯗꯨꯅ ꯄꯥꯈꯠꯆꯗꯨꯅ ꯀꯣꯗꯤꯗ ꯅꯍꯥꯛ ꯑꯁꯦꯡꯕꯒꯤ ꯀꯔꯤꯝꯇꯗꯤ ꯇꯧꯗꯦꯀꯣ, ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯀꯔꯤꯝꯇ ꯂꯩꯇꯦꯀꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯀꯣꯗꯤꯅꯁꯨ ꯀꯔꯤꯝꯇ ꯇꯧꯗꯦꯗ ꯏꯃꯥ, ꯑꯩꯍꯥꯛ ꯈꯨꯠ ꯑꯁꯤ ꯃꯣꯠꯃꯜꯂꯦ ꯍꯥꯏꯗꯨꯅ ꯀꯣꯛꯎ ꯌꯥꯗ꯭ꯔꯗꯨꯅ ꯈꯔ ꯀꯨꯏꯅ ꯈꯨꯠ ꯑꯁꯤ ꯆꯥꯝꯃꯨꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯃꯇꯨꯡꯗ ꯀꯣꯗꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯇꯧꯔꯝꯃꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯏꯅ ꯐꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯍꯥꯛ ꯁꯣꯔ ꯑꯗꯨ ꯆꯥꯎꯅ ꯍꯣꯟꯇꯣꯛꯇꯨꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯗꯤ ꯑꯗꯨ ꯁ꯭ꯀꯨꯜꯗ ꯂꯥꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯦꯁꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯅꯍꯥꯛꯀꯤ ꯅꯈꯨꯠꯇ ꯉꯔꯥꯡ ꯇꯧꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯀꯣꯗꯤꯅꯁꯨ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯦ, ꯉꯔꯥꯡ ꯑꯗꯨ ꯏꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯊꯦꯡꯕ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯊꯦꯡꯕꯗꯒꯤ ꯇꯧꯔꯤꯕ ꯑꯣꯏꯕ ꯖꯥꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯦꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯍꯥꯛꯅ ꯏꯟꯇꯔꯅꯦꯠꯇ ꯀꯌꯥ ꯁꯔꯆ ꯇꯧꯗꯨꯅ ꯌꯦꯡꯉꯦ, ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥ ꯑꯃꯗꯤ ꯈꯣꯡꯁꯥ ꯁꯣꯏꯔꯒ ꯄꯣꯛꯂꯛꯄꯗꯤ ꯌꯥꯎꯏ꯫ ꯅꯍꯥꯛꯅꯁꯨ ꯈꯪꯉꯤꯕ ꯑꯗꯨꯅꯤ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯁꯤ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯏꯃꯥ ꯄꯨꯛꯅꯨꯡꯗ ꯂꯩꯇ꯭ꯔꯤꯉꯩ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯁꯨ ꯍꯪꯉꯣꯏ ꯉꯥꯛꯆꯛ ꯇꯧꯅ ꯑꯩꯈꯣꯏꯁꯨ ꯃꯃꯩ ꯄꯥꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯊꯥꯖꯕ꯭ꯔꯥ, ꯄꯣꯛꯑꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏꯕ ꯑꯁꯤ ꯑꯃꯨꯛ ꯃꯃꯩ ꯄꯥꯜꯂꯛꯄꯒ ꯌꯥꯎꯕ ꯑꯁꯤ? ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯦ ꯅꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯄꯣꯛꯑꯕ ꯃꯇꯨꯡ ꯑꯁꯤꯗ ꯅꯃꯩꯒ ꯄꯥꯜꯂꯛꯑꯗ꯭ꯔ ꯁꯤꯅꯤ, ꯅꯍꯥꯛꯀꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯈꯜꯂꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯗꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯣꯗꯤꯅ, ꯖꯦꯁ ꯌꯦꯡꯉꯣ, ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯅꯣꯔꯃꯦꯜ ꯂꯣꯏꯅ ꯑꯣꯏꯔꯕꯅꯦ, ꯑꯩꯉꯣꯟꯗ ꯃꯃꯩꯁꯨ ꯄꯥꯟꯗꯦ, ꯑꯩꯒꯤ ꯈꯨꯠꯇꯁꯨ ꯉꯥꯗꯧꯅ ꯃꯀꯨ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯅꯪ ꯌꯥꯔꯒꯗꯤ ꯅꯪꯅ ꯉꯥꯡꯉꯤꯕ ꯋꯥ ꯑꯗꯨ ꯈꯖꯤꯛꯇꯪ ꯇꯞꯅ ꯉꯥꯡꯒꯦꯔꯥ ꯖꯦꯁ? ꯖꯦꯁꯅ, ꯍꯣꯏ ꯁꯣꯏꯈ꯭ꯔꯦ ꯑꯩꯍꯥꯛꯅꯗꯤ ꯅꯍꯥꯛꯀꯤ ꯄꯥꯈꯠꯇꯨꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯐꯔꯦꯁꯦ, ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯣꯛꯑꯁꯤ, ꯅꯍꯥꯛ ꯁ꯭ꯀꯨꯜ ꯂꯣꯏꯔꯒ ꯁꯪꯒꯗꯕ ꯅꯠꯇ꯭ꯔꯥ? ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄ꯭ꯔꯣꯖꯦꯛ ꯋꯥꯛꯗꯣ ꯐꯖꯅ ꯇꯧꯊꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯗꯤꯅꯁꯨ, ꯍꯣꯏ ꯐꯔꯦ ꯇꯧꯔꯁꯤ, ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯖꯍꯥꯖꯇꯨ ꯅꯈꯣꯏꯔꯣꯝꯗ ꯆꯠꯀꯗꯧꯕ ꯂꯩ, ꯃꯗꯨꯗ ꯑꯩ ꯅꯣꯏꯗ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯅꯈꯣꯏꯗ ꯄ꯭ꯔꯣꯖꯦꯛ ꯋꯥꯛ ꯑꯗꯨ ꯄꯨꯂꯞ ꯇꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤꯗ ꯖꯦꯁ ꯑꯗꯨ ꯃꯍꯥꯛ ꯀꯔꯤ ꯍꯥꯏꯕ, ꯑꯩꯈꯣꯏꯗ ꯇꯧꯁꯦ ꯍꯥꯏꯕ? ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯍꯥꯛ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯟꯅ ꯍꯥꯏꯍꯧꯒꯦ, ꯑꯩꯈꯣꯏꯒꯤ ꯕꯕꯥꯗꯣ ꯃꯌꯥꯝꯒꯗꯤ ꯈꯔ ꯃꯥꯟꯅꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯗꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯗꯤꯅꯁꯨ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ, ꯍꯣꯔꯦꯟ ꯇꯧꯔꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯀꯣꯗꯤ ꯑꯃꯗꯤ ꯖꯦꯁ ꯃꯈꯣꯏ ꯑꯅꯤꯗꯨ ꯁ꯭ꯀꯨꯜ ꯂꯣꯏꯔꯒ ꯖꯦꯁꯀꯤ ꯃꯌꯨꯝꯗ ꯄ꯭ꯔꯣꯖꯦꯛ ꯋꯥꯛꯀꯤꯗꯃꯛꯇ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯣꯗꯤꯅ ꯖꯦꯁꯇ, ꯅꯪꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤꯒꯤ ꯌꯨꯝꯁꯤꯗꯔꯥ ꯍꯥꯏꯗꯨꯅ ꯖꯦꯁꯇ ꯍꯪꯉꯝꯃꯤ꯫ ꯖꯦꯁꯅ, ꯅꯠꯇꯦ, ꯑꯩꯍꯥꯛꯅ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯑꯁꯣꯝꯗꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨ ꯊꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯕꯦꯒ ꯑꯁꯤ ꯊꯝꯃꯤꯉꯩ ꯃꯇꯝꯗ ꯀꯣꯗꯤꯅ ꯖꯦꯁꯀꯤ ꯃꯄꯥꯒꯤ ꯄꯣꯠꯆꯩ ꯊꯝꯐꯝ ꯋꯦꯌꯔꯍꯥꯎꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯖꯦꯁꯅ, ꯀꯣꯗꯤ ꯅꯍꯥꯛ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯒꯅꯨ ꯍꯥꯏꯗꯨꯅ ꯀꯣꯗꯤꯕꯨ ꯆꯪꯕ ꯑꯗꯨꯗꯒꯤ ꯊꯤꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯗꯤꯗꯤ ꯋꯦꯌꯔꯍꯥꯎꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯛꯄ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯁꯤ ꯎꯕꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯦꯟꯅ ꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯁꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤ ꯄꯣꯠꯆꯩ ꯑꯀꯥꯏ ꯑꯇꯣꯏꯁꯤꯡ ꯑꯁꯤ ꯁꯦꯝꯖꯤꯜꯂꯒ ꯌꯣꯟꯕꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯇꯧꯏ, ꯀꯣꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯏꯕ ꯑꯁꯦ ꯌꯥꯝꯅ ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯣꯗꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯣꯗꯤꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯖꯦꯁꯅꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯕꯤꯒ ꯖꯣꯟ ꯑꯗꯨ ꯃꯌꯥꯝꯒ ꯈꯔ ꯃꯥꯟꯅꯗꯕꯗꯒꯤ ꯀꯣꯗꯤꯒꯁꯨ ꯊꯦꯡꯅꯍꯟꯅꯤꯡꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯖꯦꯁꯀꯤ ꯃꯄꯥ ꯕꯤꯒ ꯖꯣꯟ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗꯒꯤ ꯊꯣꯛꯂꯛꯑꯒ, ꯖꯦꯁ, ꯃꯍꯥꯛ ꯑꯁꯤ ꯅꯍꯥꯛꯀꯤ ꯅꯃꯥꯟꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯖꯦꯁꯅꯁꯨ, ꯃꯥꯅꯦ ꯕꯕꯥ, ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯏꯃꯥꯟꯅꯕꯅꯦ, ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀꯣꯗꯤ ꯒ꯭ꯔꯤꯐꯤꯟ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯗꯨꯗ ꯃꯁꯛ ꯇꯥꯛꯑꯝꯃꯤ꯫ ꯖꯦꯁꯀꯤ ꯃꯄꯥꯅꯁꯨ ꯀꯣꯗꯤꯗ, ꯑꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯣꯏꯒꯤ ꯃꯃꯥ ꯕꯕꯥꯁꯨ ꯇꯨꯔ ꯆꯠꯄꯒꯤ ꯖꯍꯥꯖ ꯊꯧꯕ ꯑꯗꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯀꯣꯗꯤꯅꯁꯨ ꯃꯥꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯤꯒ ꯖꯣꯟꯅ ꯀꯣꯗꯤꯗ ꯑꯁꯨꯝꯅ ꯍꯪꯉꯛꯂꯝꯃꯤ, ꯐꯔꯦ ꯑꯗꯨꯗꯤ ꯀꯣꯗꯤ, ꯅꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯅ ꯅꯉꯣꯟꯗ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯀꯌꯥ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯕꯗꯤ ꯅꯉꯣꯟꯗ ꯋꯥꯔꯤ ꯑꯃꯨꯛꯇ ꯂꯤꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯁ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯒꯤ ꯍꯧꯅꯕꯤ ꯑꯗꯨꯃꯨꯛ ꯍꯧꯔꯛꯑꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯍꯣꯠꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯀꯣꯗꯤꯅ ꯖꯦꯁꯀꯤ ꯃꯄꯥ ꯑꯗꯨꯗ ꯀꯔꯤꯅꯣ ꯑꯉꯛꯄ ꯍꯥꯏꯕꯕꯨ ꯑꯩꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯁꯀꯤ ꯃꯄꯥ ꯑꯗꯨꯅ, ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯉꯛꯄ ꯑꯩꯈꯣꯏꯅ ꯋꯥꯔꯤꯗꯒ ꯌꯥꯎꯕ ꯁꯥ ꯉꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗꯒ ꯂꯤꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯀꯣꯗꯤꯅꯁꯨ, ꯑꯗꯨꯝꯕꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤꯝꯇ ꯂꯤꯗꯦꯗ, ꯅꯪꯁꯨ ꯊꯥꯖꯕ꯭ꯔꯥꯅꯦ, ꯑꯁꯨꯝꯕ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯤꯕ ꯃꯔꯃꯦꯗꯅꯆꯤꯡꯕ ꯑꯁꯤꯕꯨ ꯊꯥꯖꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯖꯦꯁꯀꯤ ꯃꯄꯥ ꯑꯗꯨꯗ ꯍꯪꯉꯝꯃꯤ꯫ ꯖꯦꯁꯀꯤ ꯃꯄꯥꯅꯁꯨ, ꯃꯈꯣꯏ ꯑꯁꯤꯕꯨ ꯑꯁꯦꯡꯕꯒꯤ ꯂꯩꯇꯕ꯭ꯔꯥꯅꯦ, ꯀꯣꯗꯤ, ꯑꯩꯍꯥꯛꯀꯤ ꯏꯃꯤꯠꯃꯛꯅ ꯑꯃꯗꯤ ꯎꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯖꯦꯁꯅ ꯀꯣꯗꯤꯗ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯈꯪꯍꯟꯅꯤꯡꯗ꯭ꯔꯗꯨꯅ, ꯀꯣꯗꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯆꯠꯂꯁꯦ, ꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯑꯣꯏꯅ ꯇꯧꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯀꯣꯗꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯗꯤ ꯑꯃꯗꯤ ꯖꯦꯁ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯗꯤꯅ ꯖꯦꯁꯇ, ꯅꯣꯏꯒꯤ ꯕꯕꯥꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯖꯦꯁꯅꯁꯨ, ꯑꯗꯨꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯍꯧꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯕ꯭ꯔꯦꯆꯥꯟ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛꯀꯤꯗꯃꯛꯇ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯜꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯦꯛꯁ ꯁꯤꯟꯗꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯁ꯭ꯀꯨꯜꯗ ꯎꯠꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯃꯤꯁ ꯑꯗꯨꯕꯨ ꯎꯍꯜꯂꯤ꯫ ꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯃꯤꯁ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯋꯥꯛꯀꯤ ꯆꯦ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯑꯝꯃꯤ꯫ ꯅꯈꯣꯏ ꯃꯌꯥꯝꯅ ꯉꯥꯏꯔꯤꯕ ꯑꯁꯤ ꯃꯁꯤꯒꯤ ꯆꯦ ꯑꯁꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯗꯤꯗꯤ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯃꯍꯥꯛ ꯕꯥꯏꯑꯣꯂꯣꯖꯤꯁꯦ ꯑꯃꯨꯛꯇꯪꯗꯤ ꯄꯥꯁ ꯇꯧꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯤꯁ ꯑꯗꯨꯅ ꯀꯣꯗꯤꯗ, ꯅꯍꯥꯛꯀꯤ ꯆꯦ ꯑꯗꯨ ꯃꯁꯤꯗ ꯂꯩꯔꯦ, ꯅꯍꯥꯛ ꯍꯟꯗꯛꯇꯤ ꯄꯥꯁ ꯇꯧꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯀꯣꯗꯤ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯗꯤ ꯑꯁꯤ ꯏꯁꯤꯡ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯥꯇ꯭ꯔ ꯀꯌꯥ ꯑꯃꯕꯨꯁꯨ ꯀꯣꯗꯤꯒꯤ ꯃꯇꯨꯡꯗ ꯀ꯭ꯌꯨ ꯂꯦꯡꯗꯨꯅ ꯏꯁꯤꯡ ꯊꯛꯄꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯀꯣꯗꯤ ꯑꯁꯤ ꯏꯁꯤꯡ ꯑꯁꯤ
ꯌꯥꯝꯅ ꯊꯛꯄꯅꯤꯅ ꯃꯍꯥꯛꯅ ꯏꯁꯤꯡ ꯊꯛꯏꯕ ꯑꯗꯨ ꯂꯣꯏꯕ ꯉꯥꯏꯕꯗ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯀ꯭ꯌꯨꯗ ꯂꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯀꯣꯗꯤꯁꯨ ꯇꯨꯃꯤꯟꯅ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯣꯗꯤꯒꯤ ꯏꯁꯤꯡ ꯈꯨꯊꯛ ꯑꯗꯨꯗ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯀ꯭ꯂꯥꯁꯇ ꯑꯃꯨꯛ ꯎꯠꯂꯛꯏ, ꯑꯗꯨꯕꯨ ꯀꯣꯗꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯄꯤꯕ ꯉꯝꯃꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯉꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯗ ꯑꯩꯍꯥꯛ ꯏꯁꯤꯡ ꯊꯛꯄ ꯑꯃꯨꯛꯇ ꯊꯣꯛꯑꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯈꯨꯠ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯗꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯨꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯂꯥꯌꯦꯡꯉꯒ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯗꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯗ ꯑꯩꯍꯥꯛ ꯑꯁꯤ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯀꯣꯗꯤꯗ ꯍꯧꯖꯤꯛ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯑꯦ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯉꯥ ꯃꯀꯨꯒꯤ ꯇꯥꯏꯞꯇ ꯀꯥꯔꯛꯄ, ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯈꯧꯔꯥꯡꯗꯨꯅ ꯂꯩꯕ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯨꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯅꯞ ꯅꯞꯇꯨꯅ ꯂꯩꯕ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯁꯣꯛꯎꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛꯅꯆꯤꯡꯕ ꯑꯁꯤ ꯃꯉꯣꯟꯗ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯄ ꯑꯁꯤꯅꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅꯗꯤ ꯅꯍꯥꯛ ꯅꯁꯥ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯤ, ꯅꯁꯥ ꯌꯥꯝꯅ ꯐꯔꯤ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯣꯗꯤꯅ ꯃꯃꯥꯗ, ꯏꯃꯥ ꯅꯍꯥꯛ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦ, ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦ, ꯑꯩꯉꯣꯟꯗ ꯀꯔꯤꯝꯇꯗꯤ ꯇꯧꯗꯦ, ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯑꯁꯤ ꯃꯇꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯈꯧꯔꯥꯡꯗꯨꯅ ꯂꯩ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯑꯩꯍꯥꯛꯀꯤ ꯈꯨꯠ ꯑꯁꯤ ꯉꯥ ꯃꯀꯨꯒꯤ ꯇꯥꯏꯞꯇ ꯇꯧꯔꯛꯄꯁꯨ ꯌꯥꯎꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯣꯗꯤꯒꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ, ꯑꯩꯅꯗꯤ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯅꯈꯨꯠꯇ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯎꯗꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯗꯤꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕ ꯅꯠꯇꯦ, ꯃꯔꯛ ꯃꯔꯛꯇ ꯇꯧꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯣꯗꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯍꯥꯛꯁꯤ ꯀꯔꯤꯒꯨꯝꯕ ꯃꯁꯛ ꯈꯪꯗꯕ ꯌꯥꯝꯅ ꯑꯔꯨꯕ ꯂꯩꯅꯥ ꯑꯃꯒ ꯅꯥꯔꯕ ꯖꯥꯠꯂ ꯏꯃꯥ? ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯤ ꯑꯩꯍꯥꯛꯀꯤ ꯑꯇꯣꯞꯄ ꯏꯃꯥ ꯏꯄꯥꯗꯣ ꯃꯗꯨꯗꯒꯤ ꯂꯧꯅꯔꯛꯂꯤꯕ ꯖꯥꯠꯂ ꯀꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯗꯤꯒꯤ ꯃꯃꯥꯅ, ꯅꯍꯥꯛ ꯑꯍꯦꯟꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯖꯜꯂꯦ, ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯣꯗꯤꯒꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯅꯕ ꯍꯥꯏꯗꯨꯅ, ꯐꯔꯦꯁꯦ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ, ꯍꯌꯦꯡ ꯗꯥꯛꯇꯔ ꯁ꯭ꯋꯥꯔꯁꯇꯨ ꯀꯧꯔꯒ ꯅꯆꯥꯅꯨꯄꯥ ꯑꯁꯤ ꯌꯦꯡꯍꯜꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯄꯜꯂꯛꯄ ꯑꯁꯤꯗ ꯀꯣꯗꯤꯒꯤ ꯃꯃꯥ ꯑꯗꯨꯅ, ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯔꯣꯏ, ꯏꯆꯥ ꯑꯁꯤ ꯀꯔꯤꯝꯇ ꯇꯧꯗꯦ, ꯗꯣꯛꯇꯔꯁꯨ ꯌꯦꯡꯕ ꯌꯥꯔꯣꯏ, ꯑꯩꯍꯥꯛꯀꯤ ꯏꯆꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯁꯤꯗꯤ ꯍꯤꯗꯥꯛ ꯈꯔ ꯆꯥꯔꯒ ꯐꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯕ ꯃꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯀꯣꯗꯤ ꯑꯗꯨ ꯃꯊꯥ ꯁꯥꯗꯨꯅ ꯃꯀꯣꯛ ꯄꯥꯏꯔꯒ ꯐꯝꯃꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯗꯥꯡꯗ ꯀꯣꯗꯤ ꯑꯃꯗꯤ ꯁꯦꯝ, ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯦꯃ꯭ꯌꯨꯁꯃꯦꯟꯠ ꯄꯥꯔꯛ ꯑꯃꯗ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯀꯦꯐꯦ ꯑꯃꯗ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯁꯦꯝꯅ ꯀꯣꯗꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯦꯝꯅ ꯀꯣꯗꯤꯗ ꯍꯦꯛ ꯊꯦꯡꯕꯒ ꯁꯦꯝꯒꯤ ꯃꯁꯝ ꯑꯗꯨ ꯂꯣꯏꯅ ꯄꯥꯏꯈꯠꯂꯛꯑꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯃꯥꯡꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯈ꯭ꯔꯦ ꯃꯗꯨꯗꯤ ꯀꯣꯗꯤ ꯑꯃꯗꯤ ꯁꯦꯝ ꯃꯈꯣꯏ ꯑꯅꯤꯁꯤ ꯊꯦꯡꯅꯕ ꯃꯇꯝꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯊꯣꯛꯑꯦ ꯍꯥꯏꯕ ꯑꯗꯨ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯁꯦꯝꯅ ꯀꯣꯗꯤꯗ ꯊꯦꯡꯕ ꯃꯇꯝꯗ ꯀꯣꯗꯤꯗꯒꯤ ꯊꯥꯗꯣꯔꯛꯄ ꯏꯂꯦꯛꯇ꯭ꯔꯤꯛ ꯐꯤꯜ ꯑꯗꯨꯅ ꯁꯦꯝꯒꯤ ꯃꯁꯝ ꯑꯁꯤ ꯄꯥꯏꯈꯠꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯦꯝꯒꯤ ꯃꯁꯛ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯀꯣꯗꯤꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯝꯅꯁꯨ ꯑꯩꯍꯥꯛ ꯀꯔꯤ ꯁꯣꯏꯔꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯗꯤꯗ ꯍꯪꯉꯝꯃꯤ꯫ ꯀꯣꯗꯤꯅ ꯀꯔꯤꯝꯇ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯣꯗꯤꯅ ꯑꯃꯨꯛ ꯁꯦꯝꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯕ ꯃꯇꯝꯗꯗꯤ ꯁꯦꯝꯒꯤ ꯃꯁꯝ ꯑꯗꯨ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯣꯏꯅ ꯄꯥꯏꯈꯠꯂꯛꯑꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯀꯣꯗꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯝꯅ, ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯍꯥꯛꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯒꯩ ꯅꯣꯛꯏꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯗꯤꯅꯁꯨ ꯀꯔꯤꯝꯇ ꯇꯧꯗꯦ ꯍꯥꯏꯔꯒ ꯅꯣꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯀꯣꯗꯤꯅ ꯃꯌꯨꯝꯗ ꯂꯩꯕ ꯑꯗꯨꯕꯨ ꯎꯠꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯗꯤ ꯑꯁꯤ ꯏꯁꯤꯡ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯛꯏꯕ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯅꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯣꯇꯜ ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯃ ꯔꯦꯛꯇ ꯄꯥꯏꯔꯨꯕ ꯑꯗꯨꯁꯨ ꯑꯃꯨꯛ ꯔꯦꯛ ꯑꯗꯨꯗ ꯑꯃꯨꯛ ꯅꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯗꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯈꯨꯠ ꯑꯃ ꯅꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯨꯠ ꯑꯃ ꯑꯗꯨꯝ ꯅꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯀꯣꯗꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯗꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨꯁꯨ ꯄꯥꯈꯠꯂꯗꯨꯅ ꯀꯣꯗꯤꯒꯤ ꯀꯥ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅ ꯂꯩꯔꯝꯃꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯇꯥꯏꯞꯇ ꯐꯛꯂꯥꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯣꯗꯤꯅꯁꯨ ꯃꯃꯥꯗ, ꯏꯃꯥ ꯑꯩꯍꯥꯛꯀꯤ ꯂꯩꯅꯥ ꯑꯁꯤ ꯍꯦꯟꯖꯜꯂꯕ ꯃꯥꯜꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯉꯁꯥꯏꯒꯩ ꯀꯣꯗꯤꯒꯤ ꯃꯃꯥꯅ ꯗꯣꯛꯇꯔ ꯌꯥꯔꯝꯗꯕ ꯑꯗꯨ ꯗꯣꯛꯇꯔꯕꯨ ꯀꯧꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯑꯗꯨ ꯀꯣꯗꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯊꯣꯁꯀꯣꯞ ꯑꯗꯨ ꯀꯣꯗꯤꯒꯤ ꯃꯊꯕꯥꯛꯇ ꯊꯝꯃꯒ ꯍꯥꯏꯗꯨꯅ ꯇꯧ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯣꯗꯤꯒꯤ ꯃꯃꯥꯅ, ꯃꯁꯤꯒꯤ ꯗꯣꯛꯇꯔ ꯑꯁꯤ ꯉꯥꯎꯔꯕ꯭ꯔꯥ? ꯃꯍꯥꯛꯅ ꯑꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯍꯥꯛ ꯍꯟꯗꯛ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯀꯤꯟꯅ ꯃꯃꯥꯏꯁꯤꯗ ꯊꯤꯟꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ, ꯃꯤꯁꯇ꯭ꯔꯦꯁ ꯒ꯭ꯔꯤꯐꯤꯟ, ꯅꯈꯣꯏꯒꯤ ꯅꯆꯥ ꯑꯁꯤ ꯑꯌꯣꯛꯄ ꯅꯆꯥ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯗꯤꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯥꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯃꯨꯛ ꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯀꯣꯗꯤꯒꯤ ꯃꯃꯥ ꯑꯗꯨꯗꯤ ꯁꯥꯎꯅꯤꯡꯉꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ, ꯑꯩ ꯍꯧꯖꯤꯛ ꯀꯣꯗꯤ ꯃꯊꯟꯗꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ, ꯅꯈꯣꯏꯅ ꯌꯥꯔꯒꯗꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯈꯤꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯀꯣꯗꯤꯒꯤ ꯃꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯝꯗꯨꯅ ꯄꯨꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯀꯣꯗꯤ, ꯑꯩꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯁꯤ ꯂꯣꯏꯅ ꯌꯦꯡꯁꯜꯂꯦ,
ꯃꯁꯤꯗꯒꯤ ꯁꯤꯟ ꯑꯁꯤ ꯁꯤꯞ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯀꯣꯗꯤꯅ ꯁꯥꯎꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯎꯕ ꯐꯪꯂꯤ ꯃꯔꯝꯗꯤ ꯗꯣꯛꯇꯔꯅ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯕꯣꯗꯤꯗ ꯆꯦꯟꯖ ꯂꯥꯛꯄꯅ ꯑꯉꯥꯡ ꯄꯣꯛꯄ ꯌꯥꯔꯅꯤ ꯍꯥꯏꯔꯝꯕꯒꯤꯅꯤ ꯃꯗꯨꯗꯒꯤ ꯖꯦꯁꯅꯁꯨ ꯅꯍꯥꯛꯅ ꯈꯪꯅꯤꯡꯉꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯣꯗꯤꯅꯁꯨ ꯌꯦꯡꯉꯨꯅꯦ ꯗꯣꯛꯇꯔꯅ ꯍꯥꯏꯔꯝꯃꯤꯕ ꯑꯗꯨꯕꯨ ꯑꯩꯍꯥꯛꯀꯤ ꯈꯨꯠꯇ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯄꯤꯕꯔꯇꯤꯔꯅꯦ ꯄꯤꯕꯔꯇꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡꯗ ꯆꯦꯟꯖ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯄꯣꯛꯄ ꯌꯥꯕꯒꯤ ꯗꯤꯕꯦꯂꯞꯃꯦꯟ ꯑꯗꯨꯕꯨꯅꯤ ꯃꯗꯨꯗꯒꯤ ꯖꯦꯁꯅ ꯑꯁꯨꯝꯅ ꯀꯣꯗꯤꯗ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤꯁꯦ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦꯀꯣ ꯅꯍꯥꯛ ꯏꯂꯦꯛꯇ꯭ꯔꯤꯛꯁꯨ ꯄꯨꯊꯣꯛꯄ ꯉꯝꯃꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯈꯨꯠꯇ ꯊꯦꯡꯈꯤꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯃꯨꯛꯃꯨꯛꯁꯨ ꯅꯞꯄꯒ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯁ꯭ꯄꯥꯏꯗꯔꯃꯦꯟꯗꯧꯅ ꯐꯛꯂꯥꯡꯗ ꯅꯞꯄꯁꯨ ꯉꯝꯃꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯈꯨꯠ ꯑꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯗꯤ ꯏꯁꯤꯡ ꯁꯣꯛꯄ ꯀꯥꯟꯗ ꯉꯥꯗꯧꯅ ꯃꯀꯨ ꯄꯥꯜꯂꯛꯏ ꯑꯗꯣ ꯃꯁꯤꯒꯤ ꯃꯌꯥꯝ ꯑꯁꯤ ꯅꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯅꯗꯤ ꯈꯪꯉꯕ꯭ꯔꯥ ꯀꯣꯗꯤꯅ ꯑꯩꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤꯝꯇ ꯇꯥꯕꯤꯗꯦ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯧꯖꯤꯛ ꯇꯝꯃꯤꯕ ꯑꯁꯦ ꯅꯉꯣꯟꯗ ꯈꯛꯇꯪꯅꯦ ꯖꯦꯁ ꯅꯍꯥꯛ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇꯗꯤ ꯄꯥꯡꯉꯨ ꯖꯦꯁꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧ ꯍꯥꯏꯔꯤꯕꯅꯣ ꯀꯣꯗꯤꯅ ꯅꯍꯥꯛꯇꯤ ꯉꯥꯒꯤ ꯃꯔꯝꯗ ꯁꯃꯨꯗ꯭ꯔꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯕꯅꯤ ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯁꯖꯦꯁꯟ ꯈꯔꯗꯤ ꯇꯧ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯂꯛꯑꯒ ꯑꯩꯍꯥꯛꯇ ꯇꯧꯔꯤꯕ ꯑꯁꯤ ꯌꯦꯡꯉꯨ ꯉꯥꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯎꯠꯂꯝꯃꯤ ꯖꯦꯁꯅ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯍꯥꯛ ꯅꯉꯣꯟꯗ ꯇꯦꯁ ꯈꯔ ꯇꯧꯔꯒꯦ ꯀꯣꯗꯤꯅ ꯍꯣꯏ ꯑꯗꯨꯅꯤ ꯑꯩꯍꯥꯛꯅ ꯄꯥꯝꯂꯤꯕ ꯑꯁꯦ ꯑꯩꯉꯣꯟꯗ ꯇꯦꯁ ꯑꯃꯨꯛꯇꯗꯤ ꯇꯧ ꯑꯩꯉꯣꯟꯗꯒꯤ ꯁꯦꯝꯄꯜ ꯈꯔ ꯂꯧꯔꯣ ꯑꯩꯍꯥꯛ ꯃꯁꯤꯒꯤ ꯂꯩꯅꯥ ꯑꯁꯦ ꯁ꯭ꯇꯦꯠ ꯐꯥꯏꯅꯦꯜꯒꯤ ꯁ꯭ꯋꯤꯃꯤꯡ ꯇꯣꯔꯅꯥꯃꯦꯟꯒꯤ ꯃꯃꯥꯡꯗ ꯐꯗꯕ ꯌꯥꯗꯕꯅꯤ ꯃꯗꯨꯗꯒꯤ ꯖꯦꯁꯅ ꯍꯣꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯇꯧꯔꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯖꯦꯁꯀꯤ ꯃꯄꯥ ꯑꯗꯨ ꯊꯣꯛꯂꯛꯑꯒ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯔꯝꯗꯤ ꯖꯦꯁ ꯑꯃꯗꯤ ꯀꯣꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯖꯦꯁꯀꯤ ꯃꯄꯥꯅꯁꯨ ꯂꯣꯏꯅ ꯇꯥꯍꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯖꯦꯁꯅ ꯂꯦꯞꯇꯣꯞꯇ ꯀꯣꯗꯤꯒꯤ ꯃꯇꯥꯡꯗ ꯔꯤꯁꯔꯆ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯀꯣꯗꯤꯗꯤ ꯑꯁꯣꯝꯗ ꯑꯆꯧꯕ ꯕꯣꯇꯜ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯑꯗꯨꯝ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯁꯅ ꯀꯣꯗꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯒ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ ꯃꯔꯃꯦꯗꯀꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨꯒ ꯃꯥꯟꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯀꯣꯗꯤꯒꯤ ꯃꯈꯨꯠꯇꯒꯤꯁꯨ ꯉꯥ ꯃꯀꯨ ꯃꯥꯟꯕ ꯑꯗꯨ ꯃꯀꯨ ꯑꯃ ꯐꯛꯇꯠꯂꯒ ꯃꯍꯥꯛꯅ ꯇꯦꯁ ꯇꯧꯅꯕ ꯇꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯁꯅ ꯀꯣꯗꯤ ꯑꯗꯨ ꯑꯦꯀ꯭ꯋꯥꯔꯤꯌꯝ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯁꯜꯂꯛꯑꯒ ꯑꯦꯀ꯭ꯋꯥꯔꯤꯌꯝꯗ ꯂꯩꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯀꯣꯗꯤꯅ ꯃꯈꯨꯠꯅ ꯊꯤꯜꯂꯒ ꯑꯦꯀ꯭ꯋꯥꯔꯤꯌꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯉꯥ ꯑꯃꯗ ꯅꯪ ꯑꯦꯀ꯭ꯋꯥꯔꯤꯌꯝ ꯑꯁꯤꯗꯒꯤ ꯆꯣꯡꯊꯣꯛꯎ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯉꯥ ꯑꯗꯨꯁꯨ ꯑꯦꯀ꯭ꯋꯥꯔꯤꯌꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯆꯣꯡꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯖꯦꯁꯀꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯖꯦꯁꯅ ꯀꯣꯗꯤ ꯑꯗꯨ ꯕꯜꯕ ꯑꯃ ꯄꯥꯏꯍꯜꯂꯝꯃꯤ ꯑꯗꯨꯒ ꯕꯜꯕ ꯑꯗꯨ ꯏꯂꯦꯛꯇ꯭ꯔꯤꯛ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯁꯨ ꯀꯣꯗꯤꯗ ꯊꯦꯡꯕ ꯃꯇꯝꯗ ꯉꯥꯜꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯅꯨꯃꯤꯠ 6-7ꯅꯤꯒꯤ ꯃꯇꯨꯡꯗ ꯀꯣꯗꯤ ꯑꯃꯗꯤ ꯖꯦꯁ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯅꯨꯡꯗꯥꯡꯗ ꯆꯠꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯗꯤꯅ ꯖꯦꯁꯇ ꯖꯦꯁ ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕꯗꯣ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯌꯣ ꯉꯁꯤꯒ ꯊꯥꯔꯒ ꯍꯞꯇꯥ ꯑꯃꯗꯤ ꯐꯥꯖꯤꯜꯂꯛꯂꯦ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯁꯤ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤꯕꯔꯥ ꯖꯦꯁꯅ ꯑꯩꯒꯤ ꯊꯤꯑꯣꯔꯤ ꯑꯃꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯃꯁꯤ ꯅꯉꯣꯟꯗ ꯍꯥꯏꯕꯗꯤ ꯄꯥꯝꯗꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯗꯤ ꯑꯗꯨ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯏꯁꯤꯡ ꯊꯛꯑꯝꯃꯤ ꯑꯗꯨꯕꯨ ꯖꯦꯁꯅ ꯀꯣꯗꯤꯅ ꯊꯛꯏꯕ ꯏꯁꯤꯡ ꯑꯗꯨꯕꯨ ꯃꯨꯜꯂꯒ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕ ꯑꯁꯦ ꯅꯍꯥꯛ ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯤꯡꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯗꯤꯅ ꯃꯗꯨ ꯑꯩꯍꯥꯛ ꯉꯝꯗꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯁꯅ ꯅꯉꯣꯟꯗ ꯊꯣꯛꯏꯕ ꯑꯁꯤ ꯑꯝꯇ ꯌꯦꯡꯉꯨ ꯅꯍꯥꯛꯁꯨ ꯃꯨꯟꯅ ꯈꯟꯊꯔꯒ ꯅꯍꯥꯛꯅ ꯏꯁꯤꯡꯒ ꯍꯦꯛ ꯅꯛꯅꯔꯤꯕ ꯃꯈꯩ ꯅꯉꯣꯟꯗ ꯊꯣꯛꯏꯕ ꯑꯁꯤ ꯍꯦꯟꯅ ꯍꯦꯟꯅ ꯇꯝꯊꯤꯕ ꯍꯦꯟꯒꯠꯂꯛꯏ ꯀꯣꯗꯤꯅ ꯖꯦꯁ ꯅꯍꯥꯛ ꯀꯔꯤꯝꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯍꯥꯛ ꯑꯁꯤ ꯏꯁꯤꯡꯗ ꯂꯩꯔꯒꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯦ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯍꯥꯛ ꯀꯃꯥꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗꯧꯅꯣꯗꯤ ꯈꯪꯗꯦ ꯑꯩꯍꯥꯛ ꯏꯁꯤꯡꯗ ꯂꯩꯔꯤꯕ ꯃꯈꯩ ꯑꯗꯨꯝ ꯑꯩꯍꯥꯛꯀꯤ ꯏꯁꯥ ꯑꯁꯤ ꯅꯨꯡꯉꯥꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯀꯣꯗꯤꯅ ꯃꯈꯥ ꯇꯥꯅ ꯌꯦꯡꯉꯣ ꯑꯩꯍꯥꯛ ꯁ꯭ꯇꯦꯠ ꯐꯥꯏꯅꯦꯜꯒꯤ ꯁ꯭ꯋꯤꯃꯤꯡ ꯇꯣꯔꯅꯥꯃꯦꯟ ꯑꯗꯨ ꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯁꯅꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯊꯣꯛꯍꯟꯅꯤꯡꯉꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯏꯁꯤꯡꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯉꯥ ꯑꯃꯒꯤ ꯃꯇꯧ ꯇꯧꯋꯦ ꯍꯥꯏꯕ ꯑꯗꯨ ꯃꯌꯥꯝꯅ ꯈꯪꯈꯤꯗꯣꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯣꯗꯤꯅ ꯌꯥꯔꯝꯗꯦ ꯌꯦꯡꯉꯣ ꯖꯦꯁ ꯑꯩꯍꯥꯛꯀꯤ ꯇꯤꯝꯅ ꯑꯩꯉꯣꯟꯗ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯒꯤꯗꯃꯛꯇ ꯊꯥꯖꯕ ꯀꯌꯥ ꯑꯃ ꯊꯝꯃꯤꯕꯅꯤ ꯑꯩꯍꯥꯛ ꯏꯁꯥ ꯑꯍꯣꯡꯕ ꯂꯥꯛꯀꯦꯔꯥ ꯂꯥꯛꯑꯣꯏꯒꯦꯔꯥ ꯑꯩꯍꯥꯛ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯗꯤ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯗꯥꯡꯗ ꯖꯦꯁ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯀꯣꯗꯤꯒꯤ ꯃꯔꯝꯗ ꯈꯟꯕꯗ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯔꯃꯦꯗꯀꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯋꯥꯌꯔꯍꯥꯎꯁꯇ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯦꯁꯀꯤ ꯃꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯖꯦꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯃꯔꯃꯦꯗꯀꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯉꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯁꯅ ꯁꯣꯏꯒ꯭ꯔꯦ ꯕꯕꯥ ꯃꯁꯤꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯦ ꯑꯩꯍꯥꯛꯅ ꯂꯧꯊꯣꯔꯛꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯝꯃꯨꯔꯒꯦ ꯍꯥꯏꯗꯨꯅ ꯆꯦꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯁꯀꯤ ꯃꯄꯥ ꯑꯗꯨꯅꯁꯨ ꯖꯦꯁꯇ ꯐꯣꯇꯣ ꯑꯃ ꯄꯨꯊꯣꯔꯛꯑꯒ ꯍꯥꯏꯕꯗꯤ ꯃꯔꯃꯦꯗꯀꯤ ꯐ꯭ꯔꯦꯝ ꯆꯟꯕ ꯐꯣꯇꯣ ꯑꯃ ꯄꯨꯊꯣꯔꯛꯑꯒ ꯅꯍꯥꯛ ꯃꯁꯤꯒꯤ ꯐꯣꯇꯣ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯐꯖꯕ ꯋꯥꯔꯤ ꯑꯃ ꯂꯩ ꯅꯍꯥꯛ ꯈꯪꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯖꯦꯁꯅꯁꯨ ꯑꯁꯦꯡꯕꯒꯤꯔ ꯕꯕꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯖꯦꯁꯀꯤ ꯃꯄꯥꯅꯁꯨ ꯍꯣꯏ ꯑꯁꯦꯡꯕꯒꯤꯅꯦ ꯃꯁꯤꯒꯤ ꯐꯣꯇꯣ ꯑꯁꯤ ꯁ꯭ꯋꯤꯗꯦꯟꯗ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯤ ꯑꯣꯁꯤꯟꯒꯤ ꯃꯇꯥꯡꯗ ꯅꯩꯅꯕ ꯗꯥꯛꯇꯔ ꯃꯦꯠꯁ ꯅꯥꯁꯂꯣꯠꯅ ꯅꯝꯍꯧꯕ ꯐꯣꯇꯣꯅꯤ ꯑꯣꯛꯇꯣꯕꯔ 5, 1981ꯗ ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯃꯛꯅ ꯃꯔꯃꯦꯗ ꯑꯁꯤ ꯃꯇꯝ ꯑꯗꯨꯗ ꯎꯍꯧꯋꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯤꯛꯆꯔ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯔꯃꯦꯗ ꯑꯗꯨꯕꯨ ꯎꯍꯧꯕꯒꯤ ꯄ꯭ꯔꯨꯞꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯁꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯑꯗꯨꯒ ꯃꯈꯥꯗꯤ ꯀꯩꯗꯧꯈ꯭ꯔꯕ ꯕꯕꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯖꯦꯁꯀꯤ ꯃꯄꯥꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯅꯥꯃꯠꯇꯅ ꯊꯥꯖꯕꯤꯔꯝꯗꯦ ꯃꯍꯥꯛ ꯑꯁꯤ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯅ ꯐꯥꯎ ꯂꯥꯌꯦꯡꯕꯤꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤꯅꯦ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯥꯡꯉꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯅ ꯐꯥꯎ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯅꯍꯥꯛ ꯍꯧꯖꯤꯛ ꯃꯍꯥꯛ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯕ꯭ꯔꯥ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯔꯃꯦꯗ ꯑꯁꯤ ꯂꯩꯔꯤ ꯍꯥꯏꯗ꯭ꯔꯦ
Mermaid asibu leiri haina thajaba mioi khaktangda mahakna wari asi lire. Maudagi Jesna mahaki mapagi wari asi munna taba loraba matungda naksu masigi wari asibu thajabra haiduna hangami. Maudagi Jeski mapana Jesta nahak aingonda karimnarira haiduna hangami. Aduga mahaki mapa adu mafam adudagi thokige haiduna tarami. Matam aduda Jesna mahaki mapa adu amukta ngaikho hairaga karigumba amta hangjaukige hairami. Maudagi Jesna mahakna pairamba larik amadagi asumna pathorami. Isingdadi leiba mi oidribani aduga mahak asi mioyba daunasu chap manai aduga mahak asi mioyba maraktasu lei adubu mahak asi sahi 16 di sure hauji mangonda ahongba kharadi lae. Maudagi Jeski mapana Jesta asumna hairaklami. Mermaid sing asi sahi 16 sudri phawba mahak asi mi dauna leiramgani aduga mahakna sahi 16 hek sugiba taragadi mahaki Mermaid ki form da khara onba horani. Asumna haraga Jeski mapana Jesta karigino Jes nahakna asigumbagi matangda asyawna khaningduna hangliba se haiduna hairami. Adubu Jesna mahaki mapana hangiba du leithoktuna karimtagi nateda baba ayakna sum khangingbagi babada hangbane haiduna oidaba ngangsilami. Aduga Jesna makhatana baba ayhak karigumba kharaga hangba yakhidra haiduna mapaduda hangami. Jesna su hoi hango ayhak ngaiba ngamdre hairami. Jesna mahaki mapaduda baba nahakna Mermaid ure haido ngasidagina kyam kuire haiduna hangami. Mahaki mapana ngasidagina sahi 16 mukti suramani hairami. Maudagi Jesna mahaki mapa aduda chingnaba hemalakpana baba nahakna khangiba makai Mermaid ke matangda aingonda loina takpiyu hairami. Masigi next day da aikoina amu Jes amadi Kodi makoi ani du lepta leiba adubu ulai aduga haiba matam asida microscope ta Kodi dagi lakthokiba maku du yenghalami. Adu loraba matungda Kodi da amu ngagi maku dubu amu yenghalami. Haiba matam asida Kodina ani asidi chap manai hairami. Maudagi Jesna masini ayhakna nangonda hainingiba asi aina fajana thijalaba matungda ngagi maku asiga nahaki maku asiga chap manai. Maudagi Kodina madudi nahakna hainingiba asi ayhaksi nga amani haibra. Jesna adumakti haiba nate ayhak scientist maksu nate adubu ayhakna nahaki test myam asi yengpa matamda ayhak masidi hainingdre haiduna Kodida hairami adubu Kodina hairo hairami. Maudagi Jesna ayhakna nahaki report sing asi test myam sing asi loina yengaba matungda nahak asi Mermaid ama natraga Merman ama oiramba yai haina ayhakna khalli. Maudagi Kodina nahakna hainingiba asi ayhak asi Merman amani kaino nahakna hairiba asibu masidi oithoktaba ngaktane sangsar sida Mermaid leite hairami. Maudagi Jesna Kodi yengo nahakna isingda hek thengbaga nahaki nakhutta nga dauna maku kara iba ado Kodina mu adoiba taragadi ayhaki khut ani thengnaba matamda electric current puthoiba asina kamaina no haiduna hangami. Madudi ils haiba nga adusu electric puthoi adum tawdana nahaksu nga makhanama oibanina electric adu puthoibani harami. Maudagi Kodina nahakna hariba sing asibu asengba loina oidoribro ayhak ngasidagi tharaga tha ama bukti karimta tawdri isasida natraga ayhakna iroiba matamda fataba isingda thakchangibadagi effect lakleiba jala natraga ayhaksi mutant fish ama oiriba jala. Maudagi Kodina Jesta Jes ai nangonda ayhak asi ayhaki ima babana ayokpa machani haiba asi khangan khrabra. Jesna Kodi nahakna madugi wa aduba hojik hairiba asi karigino nahak phagi yamna tagano hairami. Kodina Jes nahak aina hairiba asi gyan tararoi aingonda thokliba maramsing asi masina soidana oirani haiduna Kodi adu Jesta karimta hairamdabi mafam adudagi chenkhirami. Numit asigi nungdangda Kodina mahaki mama mapada asumna hangjarami. Aigi asengba ima ipado khangdradi yararoi aingonda hojik oiriba thokliba hongliba mayamsing asi makoinadi soidana khangani. Kodigi mamana Kodi nahakpu kari tawrabage masigi matangda nahakna asukluna loksaliba asibo Kodina amu aina nakoida masigi wasing asi haigi haiduna tabu matamda nakoina aigi wa amata tabigidaba natra matam supada aigi mangda ayaksi samudra manungda adum iroiduna lerami. Kodigi mamana kari mangno haise Kodina aisu karimta khangde aigi mangnaduda ayak asi samudra adugi manungda iroi aduga ayak samudra adugi manungda sor honbagi matangdasu karimta problem laite. Kodigi mapana amu Kodi nahak karimta pakatlanu doctor nasu nahaki tamakta fanaba wake ama hairamaba adudi Kodina doctor na hairibado loina lale paba hairaga mahak makhut aduda ising cholanduna makhut ising he chotpaga mahaki makhut adu ngagi type ta tawra haiba adu mahaki parents aduda ulami asumna masagi makhut asi uba matamda mama pa adu pungangaksirami. Maudagi Kodina ayak asi Merman ama oiramba yai natraga parents adu Mermaid oiramba yai haiduna phongtomi. Maudagi Jeski mama pa na Jesta semba wari adu liraami. Aikogi jahaz asi samudra mayayda lerikanda aikogi jahazta yauba box amada nahak asi hapchanduna thanam aikoisu kanana hapamino haiba adu punga ami matam adudagi aikoina nahakpu yoglakpani. Police tasu aikoina angang mangbagi report pikibani adubu police ta response amata dilakide nahakpu kanamtana lawba laktabadagi numit adudagi nahak asi aikogi family oikrabani. Kodina aidi amna ngai kanana nozu khangdaba nakoigi jahazta hapchalamba aduga hujina angang adu sahi 16 surakanda nga ama mu olaba. Kodigi mamana Kodi nahak nga karimta oloi aduga nahak Mermaid su karimta oloi nawonda thoiba se karino haibado ko amukta kupning sansi.
ꯀꯣꯗꯤꯅ ꯃꯇꯧ ꯀꯔꯝꯅ ꯌꯦꯡꯁꯟꯗꯣꯔꯤꯕꯅꯣ ꯑꯩꯒꯤ ꯏꯁꯥ ꯑꯁꯤꯗꯤ ꯏꯁꯤꯡ ꯍꯦꯛ ꯁꯣꯛꯄꯒ ꯉꯥꯒꯤ ꯃꯇꯧꯗꯧꯅ ꯑꯣꯜꯂꯛꯏ ꯀꯣꯗꯤꯒꯤ ꯃꯄꯥꯅ ꯑꯗꯨꯗꯤ ꯀꯣꯗꯤ ꯅꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ ꯅꯍꯥꯛꯅ ꯏꯁꯤꯡꯗ ꯍꯦꯛ ꯊꯦꯡꯕꯒ ꯉꯥꯒꯤ ꯃꯇꯧꯒꯨꯝ ꯇꯧꯋꯦ ꯍꯥꯏꯕ ꯑꯁꯤ ꯅꯍꯥꯛ ꯈꯪꯉꯕ ꯅꯠꯇ꯭ꯔꯥ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯒꯗꯕꯅꯤ ꯀꯣꯗꯤꯒꯤ ꯃꯃꯥꯅꯁꯨ ꯅꯪꯒꯤ ꯕꯕꯥꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯦ ꯅꯪ ꯃꯇꯝ ꯈꯔꯗꯤ ꯏꯁꯤꯡꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯌꯣ ꯑꯗꯨꯒ ꯅꯪꯒꯤ ꯅꯁꯥꯗ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯇꯣꯛꯑꯁꯤ ꯀꯣꯗꯤꯅ ꯑꯩꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯏꯁꯤꯡꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯗꯣꯔꯤꯕꯅꯣ ꯑꯩꯒꯤ ꯁ꯭ꯇꯦꯠ ꯐꯥꯏꯅꯦꯜꯒꯤ ꯁ꯭ꯋꯤꯃꯤꯡ ꯇꯣꯔꯅꯥꯃꯦꯟꯠꯁꯨ ꯉꯁꯤ ꯍꯌꯦꯡꯗ ꯉꯥꯏꯔꯕꯅꯤ ꯃꯗꯨꯗꯒꯤ ꯀꯣꯗꯤꯒꯤ ꯃꯃꯥꯅꯁꯨ ꯅꯍꯥꯛ ꯑꯩꯈꯣꯏꯗ ꯏꯁꯤꯡꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯔꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯃꯤꯁ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯗꯥꯡꯗ ꯀꯣꯗꯤ ꯑꯁꯤ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯦꯀ꯭ꯋꯥꯔꯤꯌꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯉꯥꯁꯤꯡ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯍꯥꯏꯔꯒ ꯉꯥꯁꯤꯡ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯑꯗꯨ ꯊꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯥꯗ ꯊꯥꯛꯏꯕ ꯃꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯇꯦꯁ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯗꯨ ꯍꯩꯅꯗꯕꯅ ꯑꯣꯒꯦ ꯇꯧꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯗꯥꯡꯗ ꯀꯣꯗꯤꯅ ꯇꯨꯝꯕ ꯃꯇꯝꯗ ꯃꯃꯥꯡꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛ ꯁꯃꯨꯗ꯭ꯔꯗ ꯏꯔꯣꯏꯗꯨꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯔꯃꯦꯗ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀ ꯊꯦꯡꯅꯔꯝꯃꯤ ꯑꯁꯨꯝꯅ ꯍꯦꯛ ꯊꯦꯡꯅꯕꯒ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀꯣꯗꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯁꯨꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯀꯣꯗꯤꯅ ꯂꯣꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯀꯣꯗꯤꯒꯤ ꯃꯄꯥꯅꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯁꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯗꯣꯛꯇꯔ ꯑꯃ ꯇꯥꯟꯅꯔꯒ ꯌꯦꯡꯍꯟꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯗꯤꯒꯤ ꯃꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨ ꯄꯥꯝꯃꯝꯗꯦ ꯃꯔꯝꯗꯤ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯃꯔꯃꯦꯟ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯃꯤꯂꯤꯇꯔꯤ ꯕꯦꯁꯇ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯁꯤꯕꯨ ꯇꯦꯁ ꯇꯧꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯌꯥꯔꯝꯗꯦ ꯃꯁꯤꯗꯒꯤ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯗ ꯀꯣꯗꯤꯅ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯝꯃꯒ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯁꯤꯗꯒꯤ ꯀꯣꯗꯤ ꯑꯁꯤ ꯁꯃꯨꯗ꯭ꯔ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯏꯔꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯃꯔꯃꯦꯗ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯏꯁꯤꯡ ꯑꯗꯨꯗ ꯊꯣꯛꯂꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯀꯣꯗꯤꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯆꯦꯟꯖꯦꯁ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯕꯨ ꯑꯍꯣꯡꯕꯗꯤ ꯀꯔꯤꯝꯇ ꯂꯥꯛꯑꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯔꯣꯏꯕ ꯑꯗꯨ ꯂꯣꯏꯔꯒ ꯀꯪꯐꯥꯟꯗ ꯀꯥꯈꯠꯂꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯗꯨꯅ ꯂꯩꯉꯣꯏꯒꯤ ꯃꯊꯛ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯑꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯉꯥ ꯃꯁꯣꯡꯒꯤ ꯇꯥꯏꯞꯇ ꯐꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯁꯦꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯀꯣꯗꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯗꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯈꯪꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯂꯩꯉꯣꯏ ꯑꯗꯨꯗ ꯐꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯁꯦꯝꯅ ꯀꯣꯗꯤꯗ ꯅꯍꯥꯛꯅ ꯐꯝꯃꯤꯕ ꯑꯗꯨꯗ ꯑꯩꯍꯥꯛꯁꯨ ꯐꯝꯃꯛꯀꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯗꯤꯅ ꯁꯦꯝꯗ ꯐꯝꯃꯛꯇꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯦꯝꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅꯤ ꯄꯨꯂꯞ ꯏꯔꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯁꯨ ꯀꯣꯗꯤꯅ ꯌꯥꯔꯝꯗꯦ ꯁꯦꯝꯅ ꯀꯣꯗꯤ ꯅꯍꯥꯛꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯅꯤꯡꯉꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯝꯃꯤ ꯀꯣꯗꯤꯅꯁꯨ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯃꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯦꯝꯅ ꯅꯍꯥꯛ ꯑꯩꯉꯣꯟꯗꯗꯤ ꯋꯥ ꯑꯃꯠꯇꯗꯤ ꯂꯣꯠꯂꯣꯏꯗꯧꯕꯅꯤ ꯀꯣꯗꯤꯅ ꯁꯦꯝ ꯅꯪ ꯁꯥꯎꯔꯅꯨ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯊꯟꯗ ꯑꯃꯨꯛꯇ ꯂꯩꯖꯍꯧꯒꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯦꯝꯁꯨ ꯏꯀꯥꯏꯗꯨꯅ ꯑꯣ ꯐꯔꯦ ꯑꯩꯍꯥꯛ ꯆꯠꯂꯒꯦ ꯍꯌꯦꯡ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤ ꯍꯥꯏꯔꯝꯃꯤ ꯀꯣꯗꯤꯅ ꯁꯦꯝꯗ ꯕꯥꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯦꯝꯗꯤ ꯕꯥꯏꯕꯨ ꯈꯨꯝꯃꯝꯗꯕꯤ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ ꯁꯦꯝ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯣꯗꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯀꯠꯂꯒ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯒ ꯃꯁꯥꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯖꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯃꯔꯃꯦꯟ ꯑꯃ ꯑꯣꯜꯂꯦ ꯍꯥꯏꯕ ꯑꯗꯨ ꯃꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯀꯣꯗꯤꯅ ꯖꯦꯁꯄꯨ ꯏꯔꯣꯏꯕ ꯇꯥꯛꯄꯤꯅꯕ ꯇꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯤꯟ ꯂꯥꯛꯑꯒ ꯀꯣꯗꯤ ꯅꯍꯥꯛꯅ ꯃꯁꯤꯒꯤ ꯃꯤꯅ ꯂꯣꯏꯅꯗꯕ ꯑꯉꯥꯡ ꯑꯁꯤꯒ ꯀꯔꯤꯗꯧꯕꯒꯤ ꯄꯨꯜꯂꯤꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯗꯤꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛ ꯑꯁꯤꯁꯨ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯃꯅꯤ ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯤꯟꯅꯁꯨ ꯁꯥꯎꯗꯨꯅ ꯑꯣ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯁ꯭ꯇꯦꯠ ꯐꯥꯏꯅꯦꯜꯒꯤ ꯁ꯭ꯋꯤꯃꯤꯡꯗ ꯌꯦꯡꯅꯕ ꯇꯥꯔꯦ ꯍꯥꯏꯔꯝꯃꯒ ꯁꯤꯟ ꯑꯗꯨ ꯁꯥꯎꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯀꯣꯗꯤꯅ ꯁ꯭ꯇꯦꯠ ꯐꯥꯏꯅꯦꯜꯒꯤ ꯁ꯭ꯋꯤꯃꯤꯡ ꯇꯣꯔꯅꯥꯃꯦꯟ ꯑꯗꯨ ꯊꯣꯛꯅꯤ ꯍꯥꯏꯕ ꯑꯗꯨ ꯇꯥꯕꯗꯒꯤ ꯖꯦꯁꯅ ꯃꯉꯣꯟꯗ ꯊꯣꯛꯇꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯏꯁꯤꯡꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯔꯃꯦꯟ ꯑꯃ ꯑꯣꯜꯂꯛꯇ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯍꯣꯡꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯇꯣꯔꯅꯥꯃꯦꯟ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯈꯪꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯈꯠꯄꯒꯤꯅꯤ ꯑꯗꯨꯕꯨ ꯖꯦꯁꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯗꯕꯤꯗ ꯀꯣꯗꯤꯗꯤ ꯏꯔꯣꯏꯕꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯅꯤ ꯃꯍꯥꯛ ꯍꯌꯦꯡ ꯁꯣꯏꯗꯅ ꯌꯥꯎꯔꯅꯤ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯁ꯭ꯇꯦꯠ ꯁ꯭ꯋꯤꯃꯤꯡ ꯐꯥꯏꯅꯦꯜꯒꯤ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯗꯤꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯠꯇꯕꯤꯗ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯀꯣꯗꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯆꯪꯉꯛꯑꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅ ꯇꯣꯔꯅꯥꯃꯦꯟ ꯑꯗꯨ ꯆꯠꯇꯕ ꯑꯗꯨꯗ ꯍꯔꯥꯎꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯉꯥꯡꯈꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯔꯧꯒꯅꯨ ꯍꯥꯏꯔꯝꯃꯤ ꯀꯣꯗꯤꯅꯁꯨ ꯀꯔꯤꯝꯇ ꯈꯟꯗꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯀꯣꯗꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ ꯅꯍꯥꯛ ꯐꯖꯅ ꯂꯩꯔꯝꯃꯨ ꯍꯥꯏꯔꯒ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯀꯣꯗꯤ ꯑꯗꯨ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯊꯕꯛ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯍꯥꯛ ꯊꯣꯡꯅꯥꯎꯗꯒꯤ ꯂꯣꯟꯅ ꯆꯣꯡꯊꯣꯛꯇꯨꯅ ꯁ꯭ꯇꯦꯠ ꯁ꯭ꯋꯤꯃꯤꯡ ꯐꯥꯏꯅꯦꯜꯒꯤ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯖꯦꯁꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯀꯣꯗꯤꯅ ꯏꯔꯣꯏꯕ ꯑꯗꯨ ꯌꯥꯎꯅꯕ ꯇꯧꯕ ꯃꯇꯝꯗ ꯖꯦꯁꯅ ꯌꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯊꯤꯡꯉꯝꯃꯤ ꯃꯗꯨꯗꯒꯤ ꯀꯣꯗꯤꯅꯁꯨ ꯃꯍꯥꯛ ꯏꯔꯣꯏꯕ ꯑꯁꯤ ꯌꯥꯎꯔꯔꯣꯏꯒꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯖꯦꯁꯅꯁꯨ ꯍꯣꯏ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯗꯤꯅ ꯍꯌꯦꯡꯗꯒꯤꯅꯤ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛ ꯁ꯭ꯋꯤꯃꯤꯡ ꯇꯣꯔꯅꯥꯃꯦꯟ ꯑꯗꯨꯕꯨ ꯌꯥꯎꯕ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯡꯒꯤ ꯁ꯭ꯋꯤꯃꯤꯡ ꯔꯦꯁ ꯑꯁꯤ ꯊꯥꯗ꯭ꯔꯤꯀꯥꯟꯗ ꯀꯣꯗꯤꯅ ꯁꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁꯤꯟ ꯅꯪ ꯉꯁꯤꯗꯤ ꯁꯤꯜꯚꯔ ꯃꯦꯗꯜ ꯑꯣꯏꯅ ꯐꯪꯕ ꯇꯥꯕꯅꯤꯅꯦ ꯃꯗꯨꯗꯒꯤ ꯁꯤꯟꯅ ꯀꯔꯦꯝꯅꯗꯨꯅ ꯃꯗꯨꯗꯤ ꯃꯪꯗꯕ ꯑꯣꯏꯊꯣꯛꯇ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁ꯭ꯋꯤꯃꯤꯡ ꯇꯣꯔꯅꯥꯃꯦꯟ ꯑꯗꯨ ꯊꯥꯕ ꯍꯧꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁ꯭ꯋꯤꯃꯤꯡ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯗ
Kodi amadi Sin makhoi ani si amana amabu henaba ngamnaramde aduga somdana Kodigi mama mapana halakpa matamdadi Kodi adu mahaki ka aduda leramde masdagi mama mapana su gyan tarami madudi Kodi asi swimming tournament adugi mafamda soidana chalamani haiduna masdagi ekhoida amu swimming pool aduda ulai aduga haiba matam asida Kodi asibu sinna tanaba ngamamde maram aduna state final gi swimming tournament asidadi Kodina sindagi yamna helaga Kodina ngamammi Maudagi Kodi su harauduna makut adu thangatuna mafam aduda lauduna lerami adubu masadi mahaki makut aduda Mermaid ki masong phantoe haibadu khangjadribani Kodina toriba asibu JS ki mapana su binocular dagi yengduna lerami aduga Kodina gyan tarakpa matamdadi mahaki makuta masong phantoga leramba adu mahna urammi hairiba mahaki makut asi sinnasu ukhirami Maudagi Kodina masidi mi loina khangnaba tare haiduna mahaki electric current gi power du sinaduna mafam aduda leiba jot amada paishanduna mafam aduda leiriba wiring gi system adubu short circuit thohalami asumna tauba asida swimming pool yengba lakpa mi myam singa dusu kai kai duna sinarami hairiba tanja si khudong chaba si lauraga Kodi adu mafam asidagi chentokhirami Maudagi sinnasu Kodina race asibu chit tawduna kabani habadu khangakpadagi Kodi gi matungda mahakna su yamna kanna tanarami aduga Kodi adu makhoi gi dress hongtokpagi mafam adu changkiba matamdagi thiba phangkhiramde Maudagi sinnasu yamna sauna Kodi nahak mafam asida lei haiba aina khangi ngasigi gold medal asi ehakna lawgadawani nahakna chit tawraga kaba natra haiduna yamna sauduna laurga lerami masdagi sinchu mafam asida Kodi adu thiba phangaktabdagi thokhirami adubu Kodi di mathaki floor aduda naptuna lerami masdagi Kodi adu mapanda senthorami aduga haiba matam asida makhogi mama mapa su garida mahakpu thiba lakpa aduga tanja adu chanarami Maudagi Kodi asibu mayumda puduna laami Maudagi Kodigi mama mapa na Kodigi mukutta tawriba adubu fanaba haiduna yamna kanna honarami aduga Kodina mama mapa dasu mamangda asumna asukuinadi tawkhidri haiduna phongtomi mama mapa duna wazaraduna adudi nahaki nakhut asi mi kanamtanadi ukhide ko hairami Kodina su amata ukhide ima haiduna haijanarami adubu matam aduda jesna ai uhowi hairaga sensalami Maudagi Kodina atopa mi kana kanadi uhowi haiduna jesta hangami adubu jesna atopa mi gaidi uhodaba mali hairami adubu nahakna state final gi tournament asibu winning oiramaga slow tenkhriba adu karigino haiduna mi myamna di ngangna howi hairai Kodina sinna aigi khut asi ukhiba mali madudagi aihak lona chelakpani hairami aduga matam asida semsu masida laami adubu CMD Kodigi lermiba firam asi uba matamda wa karimta ngangdabi mafam aduda wanthakirami masdagi ngatang lerba matungda CM asi gyan taraklami aduga CMna mahakna karigumba khara ukhi haiduna Kodida hairami Kodina su asengbani haiduna mahaki makhut adu ulami CMna nahaki nakhut adudi kaidoriba haiduna hangami Kodina su masigi wari yamna sangi CM hairami aduga JSna CMda mahak asi Mermaid amani haiduna phongtomi adubu CMda Kodigi mama mapana CM nahak wari asi khangba taragasu atopa midadi kanamta haidoktabi lolaga thamu hairami maramdi nahakna dum haidokpa taragadi mahak asi khudongthibada soidana tarani hairami Maudagi CM su mafam adudagi hawgalaga mahak chatlage haiduna chatkirami adubu Kodina CMda nahak amukta ngaiko hairami adubu CMna nahak tingani ai nanga makata na loinaba pamdre aihak nahaki wari asibudi loina losalage hairamaga mafam adudagi Kodina kawbabu khumdabi chatkirami masdagi CM asi amuk singa yamna close oina punba adu khoina uwa fangli harba matam asida Kodina CM gi manakta laga CM nahak aiga wari amukta sanase harmi adubu CM na mahak hojik thabuk yamna chili nahak wari sanabagi matam laite haraklami adubu harba matam asida su sinna Kodida nahakna state final tournament swimming gi race adubu jit taroga kaba natra haiduna makoini mafam asida funage haiduna taroklami adubu harba matam asida makjadu laktuna makoini bu khamtomi Maudagi Kodi su mafam adudagi yamna sauduna chakhirami aduga CM su yamna thawai nuaitana lehorami masdagi JS amadi Kodi makoini edu samudra khongbanda laami aduga Kodina haujikti aihaki friend singna su aibu amta nuksibidre aduga aina yamna luna khanjariba CM na bau aigi wabu tabidre aduga Kodina makatana adubu JS nahakna karigino aihaksi asumba mine haiba su khangafau nahakna aigi mating asum pangduna leibiriba ase JS na su maduni aihakna hangningiba ase Kodina aina khangi madudi nahak asi aigi asengba marupni asumna makoini asi samudra khongbana sida yamna nungaina pulammi masdagi nungdangi sindamu ulai aduga haiba matam asida Kodi adu samudra adugi manungda iroiduna lerami aduga haiba matam asida mahaki mamangda he uba Mermaid nupi adu laaga makoini thengnarami matam asida JS ki mapa adusu samudra khongbana aduda laami aduga mahakna Mermaid nupi adubu amona ukhirami Masisu matakta mahakna Kodi asibu hanadagi singnaduna lakpa adu achumba oirami haibadi Mermaid asigi machani haiduna mahakna singnaraga lakpa adu asengba oiduna lerami masdagi Kodi su parprap karaga mayumda chalami masigi next day ta Kodina CMda call torami adubu CMna call adu paikhalamde maudagi CMna mahaki call adu da voicemail oina sumna tharami CM aine Kodine ai nanga wari amuktang oina aroiboina di sanasi harami masigi next day da JS ki mapa adu jahas adu da tongduna lang amabu semduna lerami
ꯖꯦꯁꯅ ꯂꯥꯡ ꯑꯗꯨ ꯀꯔꯤꯒꯤ ꯂꯥꯡꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯁꯀꯤ ꯃꯄꯥꯅ ꯃꯁꯤ ꯃꯔꯃꯦꯗ ꯐꯥꯅꯕ ꯂꯥꯡꯅꯤ, ꯉꯁꯤꯗꯒꯤꯗꯤ ꯑꯩꯍꯥꯛꯅ ꯃꯤ ꯃꯌꯥꯝꯗ ꯄ꯭ꯔꯨꯞ ꯇꯧꯔꯅꯤ ꯃꯗꯨꯗꯤ ꯃꯔꯃꯦꯗ ꯑꯁꯤ ꯑꯁꯦꯡꯕꯒꯤ ꯂꯩ ꯍꯥꯏꯕ ꯑꯗꯨ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯦꯁ ꯑꯗꯨ ꯀꯣꯗꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯣꯗꯤꯒꯤ ꯃꯌꯨꯝꯗꯁꯨ ꯀꯣꯗꯤ ꯑꯗꯨ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯣꯗꯤ ꯑꯁꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯗ ꯂꯩꯔꯝꯃꯅꯤ ꯍꯥꯏꯕꯗꯨ ꯈꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯝꯗꯁꯨ ꯀꯣꯗꯤꯒꯤ ꯃꯅꯥꯛꯇ ꯁꯦꯝ ꯑꯗꯨ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯣꯗꯤꯅ ꯁꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯁꯦꯝ, ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯊꯥꯖꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯁꯨꯛꯌꯥꯝꯅ ꯍꯣꯡꯉꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯁꯦꯝꯅꯁꯨ, ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯂꯣꯠꯄꯤꯔꯝꯃꯤꯕ ꯑꯁꯤ? ꯑꯗꯨꯒ ꯁꯦꯝꯅ ꯃꯈꯥ ꯇꯥꯅ, ꯀꯣꯗꯤ, ꯑꯩꯍꯥꯛ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ, ꯑꯩꯍꯥꯛ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯗꯤꯅꯁꯨ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯁꯣꯏ ꯍꯥꯏꯗꯣꯔꯤꯕꯗꯤ ꯑꯩꯍꯥꯛꯅꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯗꯤꯅ ꯁꯦꯝꯗ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯠꯀꯦ ꯂꯥꯎ ꯍꯥꯏꯗꯨꯅ ꯁꯦꯝꯕꯨ ꯄꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯝ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯀꯨꯝꯃꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯔꯃꯦꯗ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯎꯒꯠꯂꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯝꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯀꯣꯗꯤ, ꯅꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯁꯤ ꯃꯔꯃꯦꯗ ꯅꯨꯄꯤ ꯑꯁꯤ ꯅꯍꯥꯛꯀꯤ ꯏꯃꯥꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯗꯤꯅꯁꯨ ꯃꯥꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯗꯤꯅ ꯃꯈꯥ ꯇꯥꯅ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯋꯥꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯏꯃꯥ ꯈꯛꯇꯪ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯝꯇꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯝꯁꯨ ꯀꯣꯗꯤꯗ, ꯀꯣꯗꯤ, ꯃꯁꯤꯗꯤ ꯑꯉꯛꯄꯅꯤ, ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯗꯤꯒꯤ ꯃꯕꯨꯛ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯑꯝꯃꯤ꯫ ꯀꯣꯗꯤꯅ ꯁꯦꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯀꯧꯕꯤꯔꯁꯨ ꯍꯥꯏꯗꯨꯅ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯗꯤꯒꯤ ꯃꯈꯣꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯔꯃꯦꯗ ꯑꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯗꯤ ꯑꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯤꯅ ꯈꯟꯖꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯦꯁꯅ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯀꯣꯗꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯃꯨꯗ꯭ꯔꯗ ꯌꯦꯡꯊꯣꯛꯎꯕ ꯃꯇꯝꯗꯗꯤ ꯀꯣꯗꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯗꯤ ꯑꯁꯤ ꯍꯧꯖꯤꯛ ꯖꯦꯁꯀꯤ ꯃꯄꯥꯒꯤ ꯖꯍꯥꯖ ꯑꯗꯨꯗ ꯍꯤꯞꯄꯒ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯖꯦꯁꯀꯤ ꯃꯄꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯀꯣꯗꯤꯒꯤ ꯃꯃꯥ ꯑꯗꯨ ꯀꯣꯗꯤꯕꯨ ꯇꯥꯟꯅꯔꯛꯄꯗ ꯃꯍꯥꯛꯅ ꯐꯥꯎꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯔꯃꯦꯗ ꯅꯨꯄꯤ ꯑꯗꯨ ꯀꯣꯗꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯑꯝꯃꯤ, ꯍꯥꯏꯕꯗꯤ ꯖꯦꯁꯀꯤ ꯃꯄꯥꯒꯤ ꯖꯍꯥꯖꯀꯤ ꯃꯅꯥꯛ ꯇꯝꯅ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯁꯀꯤ ꯃꯄꯥ ꯑꯗꯨꯅ ꯃꯔꯃꯦꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯡ ꯑꯗꯨꯕꯨ ꯁꯦꯝꯖꯤꯟꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯖꯦꯁꯇ ꯀꯣꯗꯤꯕꯨ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯁꯅ ꯀꯣꯗꯤꯒꯤ ꯐꯤ ꯑꯗꯨ ꯍꯥꯏꯗꯣꯛꯎꯕ ꯃꯇꯝꯗꯗꯤ ꯀꯣꯗꯤꯒꯤ ꯃꯈꯣꯡ ꯑꯗꯨ ꯃꯔꯃꯦꯗ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯖꯦꯁꯅ ꯎꯔꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯖꯦꯁꯁꯨ ꯌꯥꯝꯅ ꯉꯛꯆꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯗꯤꯒꯤ ꯃꯃꯥ ꯃꯔꯃꯦꯗ ꯑꯗꯨꯁꯨ ꯖꯍꯥꯖ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯁꯀꯤ ꯃꯄꯥꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯎꯠꯈ꯭ꯔꯤꯕ ꯂꯥꯡ ꯑꯗꯨꯅ ꯃꯔꯃꯦꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯖꯦꯁꯀꯤ ꯃꯄꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯃꯍꯥꯛꯅ ꯃꯔꯃꯦꯗ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯣꯗꯤꯅ ꯖꯦꯁꯇ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯧꯅꯤ ꯖꯦꯁ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯁꯀꯤ ꯃꯄꯥ ꯑꯗꯨꯗꯤ, ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯊꯥꯖꯔꯅꯤ, ꯃꯔꯃꯦꯗ ꯑꯁꯤ ꯂꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯒ ꯂꯩꯔꯦ, ꯑꯩꯍꯥꯛꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯗ ꯄ꯭ꯔꯨꯞ ꯄꯨꯊꯣꯛꯑꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯍꯔꯥꯎꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯦꯁ ꯑꯗꯨ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯁ ꯑꯗꯨ ꯇꯥꯎꯈꯠꯂꯛꯑꯒ ꯃꯍꯥꯛ ꯏꯔꯣꯏꯕ ꯍꯩꯔꯦ, ꯑꯩꯍꯥꯛ ꯍꯧꯖꯤꯛꯇꯤ ꯁꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯍꯔꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯨꯞꯊꯈꯤꯔꯝꯃꯤ꯫ ꯃꯗꯨꯒ ꯃꯔꯃꯦꯗꯄꯨ ꯐꯥꯔꯤꯕ ꯂꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯅ ꯀꯛꯊꯠꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯔꯃꯦꯗ ꯑꯗꯨꯁꯨ ꯐ꯭ꯔꯤ ꯑꯣꯏꯗꯨꯅ ꯂꯥꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯑꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯖꯦꯁꯁꯨ ꯃꯍꯥꯛꯅ ꯀꯣꯗꯤꯒꯤ ꯃꯃꯥ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ, ꯃꯍꯥꯛꯅ ꯊꯕꯛ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯁꯀꯤ ꯃꯄꯥꯅꯁꯨ ꯃꯍꯥꯛꯀꯤ ꯂꯥꯡ ꯑꯗꯨ ꯆꯤꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯔꯃꯦꯗ ꯅꯨꯄꯤ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯥꯡ ꯑꯗꯨ ꯅꯥꯟꯊꯔꯛꯇꯨꯅ ꯂꯥꯡ ꯑꯗꯨ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗ ꯂꯨꯞꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯡ ꯑꯗꯨꯅ ꯖꯦꯁꯀꯤ ꯃꯈꯣꯡꯗ ꯄꯟꯕꯗꯒꯤ ꯖꯦꯁꯁꯨ ꯂꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯃꯨꯗ꯭ꯔ ꯑꯗꯨꯒꯤ ꯃꯈꯥꯗ ꯄꯨꯊꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯖꯦꯁꯀꯤ ꯃꯄꯥ ꯑꯗꯨꯁꯨ ꯃꯆꯥ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯁꯃꯨꯗ꯭ꯔ ꯑꯗꯨꯗ ꯆꯣꯡꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯖꯦꯁ ꯑꯗꯨ ꯁꯃꯨꯗ꯭ꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯗꯕꯤ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯦꯁ ꯑꯁꯤꯕꯨ ꯀꯣꯗꯤꯅ ꯀꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯁ ꯑꯁꯤꯕꯨ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯄꯨꯈꯠꯂꯛꯑꯒ ꯃꯊꯕꯥꯛꯇ ꯅꯝꯗꯨꯅ ꯏꯁꯤꯡ ꯊꯣꯛꯍꯜꯂꯒ ꯁꯦꯝꯗ ꯁꯣꯔ ꯀꯥꯝꯖꯟꯅꯕ ꯍꯥꯏꯗꯨꯅ ꯖꯦꯁꯅ ꯁꯦꯝꯗ ꯁꯣꯔ ꯀꯥꯝꯁꯜꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯇꯧꯔꯕꯁꯨ ꯖꯦꯁ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯀꯣꯗꯤꯁꯨ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯄꯨꯊꯣꯛꯄ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟ ꯑꯗꯨꯅ ꯖꯦꯁꯀꯤ ꯃꯊꯕꯥꯛ ꯑꯗꯨꯗ ꯁꯣꯛ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯇꯧꯕꯗꯁꯨ ꯖꯦꯁ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯗꯦ꯫ ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯕ ꯃꯇꯝꯗꯗꯤ ꯖꯦꯁ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯦꯁ ꯑꯁꯤ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯁꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒ ꯌꯥꯝꯅ ꯅꯣꯛꯅꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯤ ꯂꯩꯔꯤꯉꯩ ꯀꯥꯟꯗ ꯅꯪꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯀꯤꯁ ꯇꯧꯔꯝꯃꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯕ ꯖꯦꯁꯀꯤ ꯆꯝꯖꯕ ꯃꯑꯣꯡ ꯑꯁꯤꯗ ꯀꯣꯗꯤ ꯑꯃꯁꯨꯡ ꯁꯦꯝ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯣꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯦꯁꯀꯤ ꯃꯄꯥꯅꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯑꯩꯍꯥꯛꯇꯤ ꯅꯍꯥꯛ ꯑꯁꯤ ꯃꯥꯡꯖꯔꯦꯗꯅ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯁꯅꯁꯨ ꯃꯄꯥꯗ, ꯕꯕꯥ, ꯅꯍꯥꯛꯅ ꯃꯔꯃꯦꯗꯀꯤ ꯃꯇꯥꯡꯗ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯨꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯖꯦꯁꯀꯤ ꯃꯄꯥ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯔꯃꯦꯗꯀꯤ ꯃꯇꯥꯡ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯦ, ꯅꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯑꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯩꯍꯥꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯖꯦꯁꯀꯤ ꯃꯄꯥ ꯑꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯔꯃꯦꯗꯀꯤ ꯃꯇꯥꯡꯗ ꯑꯉꯥꯎꯕꯗꯧꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯀꯣꯗꯤꯒꯤ ꯃꯄꯥꯅꯁꯨ ꯅꯈꯣꯏ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ, ꯃꯔꯃꯦꯗꯀꯤ ꯃꯇꯥꯡꯗ ꯉꯥꯡꯅꯔꯤꯕ ꯑꯁꯤ ꯃꯔꯃꯦꯗꯄꯨ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅꯁꯨ ꯎꯕ ꯐꯪꯉꯝꯃꯦ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯃꯔꯃꯦꯗ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯗꯨ꯫ ꯃꯇꯝ ꯑꯁꯤꯗ ꯀꯣꯗꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯃꯥꯅꯤ, ꯑꯇꯣꯞꯄ ꯏꯃꯥ ꯑꯗꯨꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯁꯀꯤ ꯃꯄꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯁꯤꯒꯤ ꯃꯔꯃꯦꯗ ꯑꯁꯤꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯆꯍꯤ 13ꯒꯤ ꯃꯃꯥꯡꯗ ꯎꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯀꯣꯗꯤꯒꯤ ꯃꯃꯥ ꯑꯗꯨ ꯀꯣꯗꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫
ꯀꯣꯗꯤꯅꯁꯨ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯑꯩꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯠꯃꯤꯟꯅꯈꯤꯕ ꯑꯁꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯗꯤꯅꯁꯨ ꯃꯈꯥ ꯇꯥꯅ ꯃꯍꯥꯛ ꯈꯛꯇꯪꯅꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛꯀꯤ ꯍꯣꯡꯂꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯧꯔꯤꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯀꯣꯗꯤꯒꯤ ꯃꯃꯥꯅ ꯃꯗꯨ ꯌꯥꯕ ꯉꯝꯂꯣꯏ, ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯗꯤꯅ ꯍꯣꯏ ꯏꯃꯥ ꯆꯨꯝꯃꯦ, ꯑꯩꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯅꯆꯥꯅꯦ, ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯏꯃꯥ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯎꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯔꯃꯦꯗ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯗꯤꯒꯤ ꯃꯃꯥꯅ ꯃꯔꯃꯦꯗ ꯑꯗꯨꯗ ꯌꯦꯡꯉꯒ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯗꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯣꯗꯤ ꯅꯍꯥꯛꯄꯨ ꯅꯍꯥꯛꯀꯤ ꯃꯔꯃꯦꯗ ꯏꯃꯥ ꯑꯁꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯈꯪꯒꯗꯕꯗꯤ ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯈ꯭ꯔꯣ, ꯑꯗꯨꯕꯨ ꯅꯍꯥꯛ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯆꯠꯃꯤꯟꯅꯕꯗꯤ ꯌꯥꯔꯣꯏ꯫ ꯃꯍꯥꯛꯅꯁꯨ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯛꯑꯦ ꯃꯗꯨꯗꯤ ꯅꯍꯥꯛ ꯑꯁꯤ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯃꯨꯛ ꯁꯣꯏꯗꯅ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯀꯣꯗꯤꯅꯁꯨ ꯏꯃꯥ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯗꯤꯅꯁꯨ ꯃꯆꯥꯗꯨꯗ ꯑꯩꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯝꯅ ꯑꯃꯨꯛ ꯀꯣꯗꯤꯗ, ꯀꯣꯗꯤ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯅꯪꯅ ꯆꯠꯇ꯭ꯔꯤꯀꯥꯟꯗ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯝꯃꯨ ꯅꯍꯥꯛ ꯑꯇꯣꯞꯄ ꯃꯔꯃꯦꯗ ꯅꯨꯄꯤ ꯑꯃꯠꯇꯒ ꯅꯨꯡꯁꯤꯅꯔꯛꯑꯣꯏ ꯍꯥꯏꯗꯨꯅ꯫ ꯀꯣꯗꯤꯅꯁꯨ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯦꯁꯅꯁꯨ, ꯀꯣꯗꯤ ꯅꯍꯥꯛ ꯀꯥꯎꯕ ꯌꯥꯗꯦꯀꯣ, ꯅꯍꯥꯛꯅ ꯁꯃꯨꯗ꯭ꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯇꯝꯗ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯈꯪꯉꯒ ꯂꯥꯛꯑꯣ, ꯑꯩꯍꯥꯛ ꯅꯉꯣꯟꯗꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯗꯤꯅꯁꯨ ꯖꯦꯁꯇ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯣꯗꯤꯒꯤ ꯃꯄꯥꯅꯁꯨ, ꯀꯣꯗꯤ ꯅꯍꯥꯛ ꯌꯥꯝꯅ ꯀꯨꯏꯅꯗꯤ ꯂꯩꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯀꯣꯗꯤ ꯅꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯣꯗꯤꯗꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯅꯍꯥꯛ ꯐꯖꯅ ꯆꯠꯂꯣꯀꯣ ꯍꯥꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯕꯤꯗꯥꯏ ꯄꯤꯔꯝꯃꯤ꯫ ꯀꯣꯗꯤꯅꯁꯨ ꯃꯍꯥꯛ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯣꯗꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯃꯦꯗ ꯃꯃꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯨꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯗꯤꯅ ꯏꯁꯤꯡꯗꯒꯤ ꯆꯣꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯀꯣꯗꯤ ꯑꯁꯤꯗꯤ ꯃꯄꯨꯡ ꯐꯥꯅ ꯍꯧꯖꯤꯛ ꯃꯔꯃꯦꯗ ꯑꯃ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯕꯨ ꯀꯣꯗꯤꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯦꯁꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯆꯔꯝꯃꯤ, ꯑꯩꯅ ꯇꯔꯛ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯈꯛꯇꯪ ꯐꯪꯖꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯑꯔꯣꯏꯕꯗꯗꯤ ꯉꯥ ꯑꯣꯜꯂꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯁꯅ ꯃꯁꯤꯗꯤ ꯌꯥꯝꯅ ꯉꯛꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯕ ꯖꯦꯁꯀꯤ ꯋꯥꯉꯥꯡ ꯑꯁꯤꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯕ ꯀꯣꯗꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯁꯨ ꯅꯣꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯗꯤ ꯑꯁꯤ ꯑꯃꯨꯛ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯑꯒ ꯃꯈꯣꯏ ꯃꯌꯥꯝꯗ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯗꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯣꯗꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯔꯃꯦꯗ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯎꯠꯂꯒ ꯅꯨꯡꯁꯤꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯐꯤꯂꯝ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ꯫ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯀꯥꯏꯅꯔꯁꯤ, ꯃꯊꯪꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃꯗ ꯑꯃꯨꯛ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫